mayambu anpa bhaktada makhal mathel manipur full story collection na mayambu tramna oksabal na ikok ngona khurumjari ngasisu miyamgi ngak pathana bagida makta anauba manipuri horror story amamu puduna lakchari horror story asigi maming na ahing dugi akiba wari asina hingliba amati laikhiraba kanagumbi amataga marinejadi aibana wakana sagat saraka tabiriba singi ngak pathana bagida makta semjaba warini haujik mayamdu kudol tamjari manipuri horror story ahing dugi akiba yohen ba ngasi se mahak manipur da halaktuna mahaki imung manungga unagadaba numitni numit tarau humdoini ki soti phangbudu da mahak jamna harauna mayumda lakhibani mahakna mayum jorom daida mahakna khanki aina yum hek jobaga aigi nupi aigi angang sing amadi ima babaga nungaina punduna wari wotai sanaduna numit tarau ga humdoini taraga mari ni se matam lenthoke khanki matam adu da mahakna khanki karigumba office tagi mi na karoknabasu ai haksang ngamdre haiduna guli hida khra tawraga drip janwa ki photo ma tawraga thajin khraga hekta mak sangda halaga loire khalduna yumgi imung manungga yamna kuina sangna leina ba kadar ama tawki khanduna yamna nungai train tongduna lakhibani asum lakpana yuhenbana mahana tawkiba thabak sing ado asum ningsingi asum ningsing lakpana hojikti train ado phanam sanga thoroklei train station jawdaba mikup khradang ngairaba kanduda train ado mafam bisa sadana khamki mafam ado lamuk lamhangni kanasu uti matamada yuhenbana kari torobajano train asinam khamni basina yuhenbana khalliba du ga sapmanana train ado tongliba mi punamuksu loina mak khallibani matam do numedangi pung 10 helabani matam adu ta yuhenbaki manak ta phamliba mi sing aduna haini train se kaduraba chano lambi lamkhangda kana thajallaba chano haiduna leinaki matam adu ta train adu ki driver aduna announce torki madudi aikone sakadaba train lambi asida saurba khongnang ama tusanbadi ki lambi kaktuna laikhre maramaduna train se swaidagi hena thoba yararoi hayeng ayu phawbadi changlagani maramaduna mayam yumnangnaba yarabadi nangi yumda hanakro aduga lambi asida phajaliba khongnang asina nan khaibadagi tatlaba train lambi ase semada numit kayani changadabano haiba khoi khangbangam di haiduna announce torki wafam madu tabada jo henbadi makok paikhre magna khalamba wakhal singado loina ma kayadra ma office ta amuk haladra haiduna mahak yama thawai wajaki asumna mahakna leirambadagi masidi kanaroi aisu mafam masidi kumtharaga hayeng ayuk phawbadi mafam masida leirabagi tungda hayeng ayuk phawda makuna sembirabadi train asida tongduna aigi panthumphumdu yoruragi natragana lambi swada leiba oktora natragana karino bhela arakpa gari amada tongduna yum jona badumak chatkragi khaladuna mahak train dagi kumthaba mayam adugi marakta mahaksu yarakhi mayam singado mathang loina changna khibana mahaksu kado matak kadabano haiduna ngauktnari ngai mahakse kanagumba amana lona yimudungna mahanga torakhi matam aduta johenbana kananone agi pillar rasdiga ingonda lona chaptha jinguk libasibo nupi sumale asai sibu kanagi mung da changadabno khangdre tawrisi asamna johenba train gi kumtharakka mang ado koilei leduna suitcase adu to koilei leduna jingron leiringai nupi ado amaka sulai tharake tilakpadu ta johenbara aingondro yengbiri dubo wahang ado tabada nupi aduna maku ado lai tharaklaga mani haiduna mang ado nomi matam mar johenbana o aingondani haiba asumna hairaga mahna changchalli nupi ado maku ado non tharambadagi sat nongkhatkhre masdagi johenbana parap laktuna nupi aduna lumliba pillar adomda sat chathatna jinakpadadi nupi ado leiramdrei matada johenbana isi angobi weramale sat khramale ai sibu kanada changsige ai gi swaida imanaba ba lekhibani mongoda fol torga utang hangdi daro asomna johenbana fol toge tawringai tunglomdagi dada aina kaujari se tabibro karano sina nangbo hojikta sigi pillar se lumhoudaine lummi ada asomdagi koiraga laini asomdagi koiraga lai haiba aduk thunai gi tungul lepiba chelaga lakpa chelaga laeba o kari haige nang nai kawbo dada se na tomtar ngai rabro khai chakadabano aisi manipur jawada bani ado swai sida gari
ꯂꯩꯒꯗ꯭ꯔꯥ ꯇ꯭ꯔꯦꯟ ꯂꯝꯕꯤꯗꯨ ꯈꯣꯡꯅꯥꯡ ꯊꯠꯆꯟꯕꯗꯒꯤ ꯌꯥꯗ꯭ꯔꯦꯅ ꯍꯥꯏꯅꯤ ꯗꯗꯥ ꯒꯥꯔꯤꯗꯤ ꯂꯩꯇꯤꯌꯦ ꯑꯗꯣ ꯉꯁꯤ ꯑꯍꯤꯡꯁꯤꯃ ꯅꯆꯜꯒꯤ ꯌꯨꯝꯗ ꯂꯦꯛꯂꯨꯔꯁꯤꯔꯥ ꯑꯦ ꯂꯩꯁꯥꯕꯤꯔꯣ ꯅꯪꯕꯣ ꯃꯥꯅꯤ ꯂꯩꯁꯥꯕꯤ ꯅꯪꯒꯤ ꯌꯨꯝꯗ ꯄꯥꯈꯪꯉꯩꯅ ꯑꯍꯤꯡꯁꯤꯃ ꯂꯦꯟꯕ ꯅꯠꯇꯦ ꯃꯗꯨꯕꯨ ꯃꯤꯅ ꯎꯔꯒ ꯀꯔꯤ ꯈꯟꯗꯣꯔꯤꯒꯦ ꯈꯟꯅꯤꯡꯕ ꯈꯟꯁꯅꯣ ꯀꯩꯁꯨꯝ ꯇꯧꯔꯣꯏꯌꯦ ꯑꯩꯒꯤꯁꯨ ꯏꯃꯥ ꯕꯕꯥ ꯃꯌꯥꯝ ꯂꯩꯅ ꯑꯣ ꯑꯗꯣ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯝꯂꯤꯕ ꯑꯩ ꯉꯥꯏꯔꯝꯂꯤꯕ꯭ꯔꯣ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣ ꯉꯥꯏꯔꯝꯕꯅꯤ ꯇꯥꯃꯣ ꯍꯥꯏꯕꯗꯤ ꯑꯩꯒ ꯅꯨꯡꯁꯤꯅꯖꯕ ꯑꯣ ꯅꯪꯒ ꯅꯨꯡꯁꯤꯅꯖꯕꯗꯨ ꯉꯥꯏꯔꯝꯕ ꯂꯥꯛꯈ꯭ꯔꯕꯣ ꯃꯥꯕꯣ ꯂꯥꯛꯇꯤꯌꯦ ꯑꯣ ꯃꯥ ꯂꯥꯛꯑꯔꯣꯏ ꯍꯥꯏꯕ꯭ꯔꯥꯅꯦ ꯈꯪꯗꯤꯌꯦ ꯂꯥꯛꯇꯤ ꯑꯣ ट्रेन से पल्लग लेरबनीना अटोप ट्रेन लाखदब मानद्रे लंबी तटलबनीना अदो नोई दादासु लाक्ट्रबनीना नोई युमदा ओना इबानी चलसिरा चलसे अइगी तुंगिलो करी नुपिनो नसिबो थिंगलबा अहिंगी मतम सिदबु मागा नुसिनजबु नुपादुबु ट्रेन तोंदुन लाकने हाइसिबु करी वरी ओरजानो मबानी की सिबु चिलसि काइना हाइनबा लेबजालो नत्रगना नुपि सि लेसाबिनेसु हाइरि लेसाबिनबु सुमाइ थोगा मागा नुसिनजबु नुपा ngaइबा हौनब्राने अस थाजबा ngambajat नतेदा इबेमो दादा कई हाइगे नंग नुसिनजबु नुपादु नंग ngaइबसि करिगिनो हाइबदि नबानी चिलसि गाइना हाइनबा लेब्रो लेति मादो अखोइ खुलदगिने अदा मा लाकने हाइबदुदा अइना ngaइरमगे ना हाइबा अदुगी ngaइरिनि कुइरे अइना ngaइरिसे मादि सुलाक लाक्ति ओ कुइरे हाइबा पुंग क्यामु सुरगेने पुंग नति चही अमा खरै हेलाक्लबदि करि नंग ngaइरि चही अमा खरै हेलाक्लेबा अदुमा लाक्ति लाक्ति कयोने हाइसिबो नुपादुगा नंगा टेलीफोन दा पाउ फोनब्रो अदुसु फाउनति टेलीफोन दा पाउसु फाउदबा अदुगा मा लाक्पदुना ngasi चही अमा हेना ngaइबा मादि आदा नुपि आंग थिना लेरमबदि कबदौबा दादा नंग अदुमाइ हाइनो मा कैसु नुपि थिरमोय माना आइपु याम नुसिजबनि ओ हो अदो मोबाइल नंबर गुमा खंगनरदि कैदोंगै थोलकदगे दो हंगनरगा ngaइरदि हे फदौबा नंग अदुति हौन ngaइरे चही अमा हेना ngaइरे ना हाइरे मादि लाक्त्रे अदुदि नंग वाद्रो वादि दादा ऐ माबो ngaइबदा केना चौथदि याम नुंगाइना ngaइरि जानिदा ए चही अमा हेना ngaइरबदुबु वादि काइनागा मसिगी नुपिसे ngौरि सारिसु तौबजाइंदा दादा कैदोरगे कैसु तौदे नोइके युम जौगदबा कयाम वालिगे खरा वाली तु आदा लेरिबा लेर अचौबसे असिगी लमहांगसिमा फावरगा दुम जौरादौनि ओ नंग खुदोम बिथिलिबा लंबी असिदी नाकेट लबुके लबुक ngakta अदगी लंबी की मपान चाउर चाउर उ कयाम हौरी लंबी की मपान द लेरिबा कोम कोम सिंगिर मरोल म चाउरिबा इसिंग छु ताई ताई लोइ लेरी मसिदगा चोंथारगा ऐसी इरोइरबदी हक्चांग सि खयति का कनिसे इसिंग नगा ताई ताई लेबने हुमांग सौरसु लोय तौरिसे इबेमो करी हाइगे दादा अस अइदि हुबांग सौरबो लोइरे नोइ स्वाइसि दुकान गम फमदब्रो अयिंग बमतंग थकनिंबा लमसांगा तोंगपने इबेमा आइना तोंगैसे नसाइदगिनि मरुंगदबुदि हैरा अचा थक मयाम अमा जोनबा लै अदुबुने अइ चानिंगदे हाइदना अमता लौदे हाइयादेने मोइना थोंबा चाइनांसे महाउ याउदेबा दादा अइखोइगे युम जौदुरे अइखोइ युमदगी ओइना थओ ओ होय मसिगी नुपि मसासी फन उइसे मसी अइने ओइना क्वेश्चनदना इमा पाबुंगना अइने सोदा नुपि कोइसे मु खंगखरबदि कमदौबा मरुइना अइगी थाजना खंगखरबदि अइ हिंबगी वालाइते अस कराइदगी लामसलि वाखनो ओन्थोक गाक्ता नुपा आइबा जासे नुपि अमतंग खुदोंग चाबा फंगबदा खुदोंग चाबा लहौदौगे हेका तौइ मयामदुगी मरक्ता आइसु याउसंगे ता तौवेबसे असुमना युहेनबा नुपि अदुगा वारि सना असुम लाकपना नुपि अदुना चिंबा माइकैदा हौजिक यौसिलक्ली मतमर युहेनबना इबेमौ कराइनो ने नंगी जुमाइ बदुबो सुयौ योगिदको खरा वालिये तु आदा लेरे असुमना हाइरगा मल्लबा युम अमदा खुदोम बिथिल्ली
matam aduda yuhenbana o adagi si oyako ai asidi mai somata thande kana thandar leiburdubo ima papun lei haigum tawdaine manungta mai thanbani duda o electric pusandaba pusande o hoine oyar timbu somta udi asumna wari sana sanaduna asum lakpana haujikti yuhenbagi mamangda chaliba nupi adugi thongal joksalakli yuhenba thongal aduda sangsilai matam aduda yuhenbana kari nune tawsibo mi leinaba yum sidabu ati thongal changong gasina asok thina somliba sibu kaba mai tawjano nakandagi pukhi sisu mosalle tawse ainang tare ne musin more ne mamga mamme phone ki flaxes na di kya ngalu ne masi nupi masa sam pangchat ta chali aina maror ma ko ngawre ibema nangi yumsidabu ima baba lai haibro laiye o ado ibema nang saudi saunu dada kaino ta haigena hayo dada kaino nangsu lai sabini ko yumgi halaman su lairibani sida lairiba napi singsi thanghaina phat 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 haidokpa yadabro adugi su mathakta yum hingol si wai te thopa kaisu kaidi asuyamna songnabu leiba haunabrane dada akoi su sengdokena khalibani imungta changasi lao dada hoi 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 yumda mi leiri hai aduga kanaham leitabdong tawida ichik chida masiki le sabis naibu ijat mangkan gadori ba kainom tawrisi ai diba adum naga tawrati thajana ibu heart padi soidra ibe mau dada kaidorage changbiro ngai khone he noigi ima baba lai haibu tubu kadai no ne makon ma wa amata tadi aina grong long hek changbudu nuai ti ne ima baba kok thurau ne dada moidi bina bonda lai khuram ba chaki khara kuina lerakani o adugi khudong chaba lorgani ne nangna noigi hero ngai ri se ha natro ai hinga thengba phawbada nangna noigi hero ngai ram liba sinati noi buma hoi baba hoi le di yaro haiba yagadra ne edum jani ye moisu loina khangbani da o fare adudi ai su lam san lakpagi ware adudi ai gi posi swai kasin si thamba yaina ko yaina da dagi kana sumna kan leiro aduga tumbiro o hoi kari le shabino le si ai bu mahang taram tauri aduga ai gi tumphom ga su manu pi tumphom ka si su kana gi wora bajano othonga su nan ukreda mapanda gi yengda imot molaba su manung se dian thonga nan kre thali ba kendal la si su othonga nungsine chakre ngalu budi ngali kaino sina phi wora malai kari phino sibo pai ba jaging lawine ahan bati malaga chawkri sida phammaga ibu diary isalo sirane isalogi diary isalogi asomna khallaga yuhenbana table chawkri aduda phamtharaga table aduda mukok non tharaga mahaki diary ado makha isalli maana diary ibuda nupi ado thengnabagi matang iba hori adumne he irakpaga agapa thodu ama thingnari karino ai na nupi ama thingnarpagi wari ibe horpaga matopta mutkhriba fai mana ngamaga buchino aina ngamaga igi matam aduda nupi du ai ubada isada ingakpa phauki ai mutkhrini phai nangna mutlabasu ai kera khanna honadra ikigani matam aduda nupi adu ubada ai swai ai mutkhrini adum le jo henbana kolongi odo amu mutkhri amu putki amu i tawringa da nupi adu jangselalaga dada kaidorage kisno teda ngasi di apa thodo ma khak thingare ni lawe nangsu yong tu aina sida iri mayakse tu ai ige ko se matam madu da nupi ma aina thingnaki to mutkhre tu swai matang e hagiro pagene mukche ta mutkiba masi sinara oribra mukno oribra khangje ni dada mutkrabadi irono to swai se lai su khatam na bari line wera masu yai hera isan hojupu kadai dagi line ota lai haibadu ne se namu taibung mioi bai khoino oirabani
ꯑꯇꯩ ꯂꯥꯏꯔꯤ ꯏꯆꯟꯒꯤꯕꯨ ꯀꯔꯤ ꯃꯤꯡ ꯀꯧꯒꯦꯅꯦ ꯑꯩꯒꯤꯔꯣ ꯗꯗꯥ ꯍꯣꯏꯅꯦꯍꯦ ꯅꯪꯒꯤꯅꯤꯅꯦ ꯏꯅꯥꯛꯇ ꯅꯪ ꯂꯩꯔꯕꯅꯤꯅ ꯅꯪꯉꯣꯟꯗ ꯍꯪꯕ ꯇꯥꯔꯦꯗꯅ ꯑꯇꯩꯗ ꯍꯪꯗ꯭ꯔꯕꯁꯨ ꯀꯅꯥꯝꯇ ꯂꯩꯇꯕꯅꯤꯅ ꯅꯪꯉꯣꯟꯗ ꯑꯗꯨꯝ ꯑꯣꯏꯐꯝ ꯊꯣꯛꯑꯦꯕ ꯊꯣꯛꯇ꯭ꯔꯣ ꯗꯗꯥ ꯑꯩꯒꯤ ꯃꯤꯡꯅ ꯁꯨꯇ꯭ꯌꯥꯁꯟ ꯀꯔꯤ ꯁꯨꯇ꯭ꯌꯥꯁꯟ ꯗꯗꯥ ꯊꯤꯕ꯭ꯔꯥ ꯊꯤꯗꯦ ꯀꯃꯥꯏꯅ ꯑꯁꯥꯝ ꯊꯤꯕꯁꯤꯕꯣ ꯑꯁ ꯑꯥꯁꯥꯗꯣ ꯈꯪꯗꯕꯅꯤꯅ ꯊꯤꯗꯦ ꯍꯥꯏ ꯋꯥꯅꯤꯗ ꯃꯃꯤꯡꯅꯤꯅ ꯁꯨꯇ꯭ꯌꯥꯁꯟꯂꯅꯤ ꯗꯗꯥ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯗꯣ ꯁꯨꯇ꯭ꯌꯥꯁꯟ ꯅꯪꯕꯨ ꯅꯨꯄꯤ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯑꯗꯨꯒ ꯀꯩꯗꯧꯕꯒꯤ ꯁꯨꯇ꯭ꯌꯥꯁꯟ ꯀꯧꯔꯤꯕ ꯗꯗꯥ ꯁꯨꯇ꯭ꯌꯥꯁꯟ ꯀꯧꯕꯁꯤ ꯀꯩꯗꯧꯒꯦ ꯁꯟ ꯄꯜꯂꯤꯕꯅꯤꯅ ꯏꯆꯥ ꯅꯨꯄꯥ ꯍꯥꯏꯕꯅꯤꯅ ꯅꯨꯄꯤꯗ ꯀꯧꯕꯗꯨꯗꯤ ꯈꯔ ꯐꯖꯕ ꯋꯥꯠꯄ ꯏꯌꯥ ꯑꯗꯨꯗꯤ ꯏꯪꯂꯤꯁꯀꯤ ꯃꯤꯡꯅꯤ ꯀꯩꯅꯣ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯣꯟꯗ ꯀꯧꯖꯕꯅꯤ ꯑꯣ ꯐꯔꯦ 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 ꯅꯪꯕꯨ ꯇꯨꯝꯅꯤꯡꯗ꯭ꯔꯤꯕ꯭ꯔꯣ ꯇꯨꯝꯅꯤꯡꯗꯦ ꯀꯔꯤꯒꯤꯅꯣ ꯑꯗꯨꯗꯤ ꯅꯠꯇꯦꯕ ꯑꯩꯗꯤ ꯇꯨꯝꯅꯤꯡꯕꯅ ꯂꯣꯏꯔꯦ ꯅꯪꯗꯤ ꯀꯔꯤꯒꯤ ꯇꯨꯝꯅꯤꯡꯗ꯭ꯔꯤꯕ ꯅꯨꯡꯊꯤꯜ ꯇꯨꯝꯊꯣꯛꯎꯕ꯭ꯔꯣ ꯇꯨꯝꯗꯤꯌꯦ ꯗꯗꯥ ꯑꯩꯗꯤ ꯇꯨꯝꯕꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯈꯪꯗꯤꯌꯦ ꯁꯨꯛꯇꯨꯝ ꯇꯨꯝꯗꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯃꯁꯤꯕꯨ ꯃꯀꯣꯛꯀꯁꯨ ꯈꯔ ꯈꯔ ꯆꯥꯛꯄ ꯆꯠꯂꯅꯤ ꯅꯠꯇ꯭ꯔꯒꯅ ꯇꯨꯝꯅ ꯀꯨꯏꯅ ꯆꯠꯄꯤ ꯇꯧꯔꯤꯖꯥꯠꯂ 이베마 저 ꯅꯪꯒꯤ ꯀꯥꯗꯅꯦ ꯅꯤꯡꯊꯤꯅ ꯄꯣꯊꯥꯖꯔꯨꯔꯣꯀꯣ ꯑꯗꯨꯒꯅꯦ ꯍꯌꯦꯡ ꯑꯌꯨꯛꯇꯣ ꯑꯩ ꯆꯠꯈꯤꯕꯗꯨꯗꯅꯦ ꯅꯪꯁꯨ ꯈꯔ ꯃꯇꯦꯡ ꯄꯥꯡꯉꯨ ꯌꯥꯏꯗꯅꯀꯣ ꯍꯣꯏ ꯗꯗꯥ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦꯀꯣ ꯑꯣ ꯆꯣ ꯀꯔꯤ ꯅꯨꯄꯤꯅꯣꯅꯦ ꯁꯤꯕꯨ ꯇꯨꯝꯕ ꯍꯩꯇꯦ ꯀꯥꯏꯅ ꯑꯩꯕꯨ ꯇꯨꯃꯤꯟꯅ ꯆꯠꯂꯒ ꯌꯦꯡꯉꯨꯁꯤꯔꯅꯦ ꯃꯥ ꯇꯨꯝꯕ꯭ꯔꯥꯅ ꯑꯗꯨꯅ ꯐꯒꯗꯕ ꯃꯥꯜꯂꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯌꯨꯍꯦꯟꯕꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯧꯀ꯭ꯔꯤ ꯑꯗꯨꯗꯒꯤ ꯃꯍꯥꯛꯁꯨ ꯅꯨꯄꯤ ꯑꯗꯨꯅ ꯆꯠꯈꯤꯕꯗꯣꯝꯗ ꯇꯨꯃꯤꯟꯅ ꯏꯟꯅꯗꯨꯅ ꯂꯥꯛꯏ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤꯗꯣ ꯃꯍꯥꯛꯀꯤ ꯀꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯀꯥꯈꯠꯈ꯭ꯔꯦ ꯑꯗꯨꯒ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯃꯃꯤꯠꯇꯣ ꯉꯧꯔꯣꯛ ꯉꯧꯅ ꯄꯥꯡꯈꯠꯂꯒ ꯃꯊꯛꯇ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯂꯥꯞꯅ ꯎꯕꯗ ꯌꯨꯍꯦꯟꯕꯅ ꯀꯩꯅꯣ ꯑꯁꯤꯗꯤ ꯃꯃꯤꯠꯁꯤ ꯉꯧꯔꯣꯛ ꯉꯧꯅ ꯄꯥꯡꯈ꯭ꯔꯦ ꯃꯥꯒꯤ ꯆꯥꯏꯔꯨꯡ ꯀꯨꯞꯁꯟꯈ꯭ꯔꯦ ꯃꯈꯨꯠ ꯃꯁꯥ ꯃꯌꯥꯝ ꯀꯪꯁꯤꯟꯈ꯭ꯔꯦ ꯁꯤꯔꯤꯕ ꯈꯨꯠꯁꯤ ꯇꯀꯣꯝꯂꯦ ꯑꯗꯨꯒ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠ ꯑꯃꯗꯤ ꯑꯇꯩ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯏꯀꯣꯝꯈ꯭ꯔꯦ ꯁꯔꯨ ꯁꯔꯥꯡꯒ ꯄꯥꯡꯈꯛ ꯑꯣꯏꯈ꯭ꯔꯦ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯌꯨꯍꯦꯟꯕꯅ ꯑꯗꯨꯝꯅ ꯃꯨꯔꯨꯝ ꯁꯣꯟꯅ ꯂꯩꯔꯤꯉꯩ ꯅꯥꯀꯟꯗ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯩꯍꯧꯔꯤꯕ ꯇꯦꯕꯜ ꯑꯗꯨꯗꯒꯤ ꯃꯥꯅ ꯏꯔꯝꯕ ꯗꯥꯏꯔꯤ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯠ ꯐꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯌꯨꯍꯦꯟꯕꯅ ꯀꯅꯥꯅꯣꯅꯦ ꯃꯤꯒꯤ ꯂꯥꯏꯔꯤꯛ ꯐꯥꯛꯏꯕꯁꯤꯕꯣ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯀꯅꯥꯝꯇꯅ ꯂꯥꯏꯔꯤꯛ ꯑꯗꯣ ꯐꯥꯛꯑꯝꯗꯦ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯑꯗꯨꯁꯨ ꯃꯆꯤ ꯂꯦꯡꯉꯝꯗꯦ ꯃꯇꯧ ꯑꯁꯨꯝꯅ ꯌꯨꯍꯦꯟꯕꯅ ꯂꯥꯏꯔꯤꯛꯇ ꯌꯦꯡꯂꯒ ꯂꯩꯊꯣꯔꯛꯄꯗ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯃꯥꯡꯗ ꯃꯥꯒ ꯉꯁꯥꯏꯗꯒꯤ ꯆꯠꯃꯤꯟꯅꯔꯤꯕ ꯅꯨꯄꯤ ꯑꯗꯣ ꯊꯦꯡꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯇꯥꯃꯣ ꯏꯕꯦꯝꯃ ꯅꯪꯗꯤ ꯑꯩꯒꯤ ꯏꯅꯥꯛꯁꯤꯗ ꯀꯝꯊꯣꯛꯈ꯭ꯔꯕꯅ ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯐꯃꯨꯡ ꯆꯪꯉ ꯇꯨꯝꯈ꯭ꯔꯗꯥꯏꯅꯦ ꯗꯗꯥ ꯑꯩꯅ ꯇꯨꯝꯕꯗꯣ ꯌꯥꯗ꯭ꯔꯕ ꯗꯗꯥꯅ ꯁꯤꯗ ꯂꯦꯞꯄꯒ ꯀꯩꯅꯣꯝꯃ ꯁꯨꯝ ꯌꯦꯡꯕꯗꯨꯗ ꯀꯩꯗꯧꯔꯕꯒꯦ ꯍꯪꯒꯦꯅ ꯂꯥꯛꯏꯕꯅꯤ ꯀꯩꯁꯨꯝꯇ ꯇꯧꯗꯦꯀꯣ ꯀꯩꯁꯨꯝ ꯇꯧꯗꯦ ꯇꯨꯝꯖꯔꯣ ꯑꯗꯨꯗꯤ ꯗꯗꯥ ꯑꯩ ꯆꯠꯂꯒꯦꯀꯣ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯨꯀꯣ ꯅꯪ ꯀꯤꯍꯦ ꯑꯁꯨꯝꯅ ꯌꯨꯍꯦꯟꯕꯗꯣ ꯇꯨꯃꯤꯟꯅ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯍꯥꯛꯀꯤ ꯀꯥ ꯃꯅꯨꯡꯗ ꯆꯪꯉꯛꯏ ꯃꯇꯝ ꯑꯗꯨꯗ ꯌꯨꯍꯦꯟꯕꯅ ꯀꯔꯤꯅꯣꯗ ꯍꯧꯖꯤꯛꯇ ꯑꯩꯅ ꯃꯌꯥꯡ ꯏꯀꯪ ꯀꯪꯅ ꯃꯃꯤꯠꯀꯥꯗꯣ ꯉꯧꯔꯣꯛ ꯉꯧꯅ ꯄꯥꯡꯉꯒ ꯎꯈꯤꯕ ꯁꯛꯇꯝ ꯑꯗꯨꯅ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯄ ꯀꯥꯟꯗꯗꯤ ꯊꯣꯠ ꯂꯥꯎꯅ ꯏꯟꯈꯠꯂꯛꯂꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯨꯝ ꯎꯏ ꯑꯩꯒꯤ ꯀꯥ ꯃꯅꯨꯡꯗ ꯂꯥꯏꯔꯤꯛ ꯐꯥꯛꯈꯤꯕꯗꯨꯅ ꯀꯅꯥꯅꯣ कना नुखी सिट नते असम युहेंबदो खलगा डायरी अदुगी मनाक्ता चंगसिल्लई अदुगा डायरी अदो फाकत्तुना मखा इथगे तौबददी ngasai mar irama mayam do amata yaromdri sena ado segai khibki mongta leirami madu ubata yuhen ba nakpada thingrei yum masida nupi aduga mahaka monidang leibani aduga mahake kamanung da nupi ado changkhibasu leiti matau karma larik ado haibadi diary ado segai ram libono haiduna yuhen ba pungang ngai segai raba macha chingdo mana mathang asum sinunabada taw haiba suya yadi adubu yamna ngakpa mayek amadi takhi madudi ngasi nangi aroiba numit ni haibasima taki matamada du hen mana kayo sidi ngasi si ai ge aroiba numit ni haiba kayo haisibo ai phamu ngasi da ningthi tummaga leibna fagadra nachagana yum masi thaduk lamlaga ai bu chen khibna fagadra yum masi thaduk lamlaga chen khibaduna heda faragani masigi nupisi laira tilla nachagana maksibu thengala kami
ꯌꯨꯝ ꯑꯁꯤꯗ ꯀꯧꯁꯤꯜꯂꯒ ꯊꯥꯡꯅ ꯊꯤꯜꯗꯨꯅ ꯍꯥꯠꯂꯒ ꯃꯣꯏꯒꯤ ꯁꯥꯄꯣꯟ ꯁꯨꯡꯉꯤꯒꯗꯨ ꯇꯧꯔꯤꯕ ꯖꯥꯠꯂꯥ ꯑꯁ ꯏꯁꯥꯁꯦ ꯄꯣꯊꯥꯐꯝ ꯈꯪꯉꯣꯏꯗꯧꯔꯤꯗ ꯅꯣꯡꯁꯦ ꯄꯥꯄꯠ ꯉꯥꯜꯍꯟꯅꯤꯡꯉꯤꯗ ꯑꯁꯨꯝꯅ ꯌꯨꯍꯦꯟꯕꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯄꯦꯔꯦꯛ ꯄꯦꯔꯦꯛ ꯁꯣꯠ ꯑꯁꯨꯝ ꯆꯠꯂꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯌꯨꯍꯦꯟꯕ ꯇꯨꯝꯅꯤꯡꯕꯗꯒꯤ ꯃꯤꯠꯈꯛꯄꯥꯡ ꯄꯥꯡꯊꯣꯛꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯤꯅ ꯐꯩꯖꯨꯞ ꯑꯗꯣ ꯃꯥꯒꯤ ꯃꯀꯣꯛ ꯐꯥꯎꯕ ꯁꯨꯞꯆꯜꯂꯤ ꯑꯗꯨꯒ ꯃꯃꯤꯠ ꯈꯛꯇꯪ ꯐꯥꯠꯀꯠꯂꯒ ꯃꯍꯥꯛꯅ ꯌꯦꯡꯊꯣꯔꯛꯄꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯃꯇꯝ ꯑꯗꯨ ꯌꯨꯍꯦꯟꯕꯅ ꯃꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯒꯤ ꯁꯥꯟꯅꯄꯣꯠ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯁꯤꯗꯩꯗ ꯁꯥꯟꯅꯄꯣꯠ ꯈꯔꯗꯤ ꯂꯩꯔꯁꯦ ꯑꯗꯨꯕꯨ ꯁꯥꯟꯅꯄꯣꯠꯁꯤꯡꯁꯤ ꯀꯅꯥꯅ ꯄꯥꯏꯕꯤꯕꯗꯒꯤ ꯇꯦꯕꯜ ꯃꯊꯛꯇ ꯇꯥꯔꯛꯀꯗꯧꯔꯤꯕꯅꯣ ꯂꯨꯝꯈ꯭ꯔꯕ ꯂꯥꯏꯙꯤꯅꯤ ꯃꯇꯧ ꯀꯔꯝꯅ ꯇꯥꯏꯔꯛꯂꯤꯕꯖꯥꯠꯅꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯟꯊꯗ꯭ꯔꯕꯗꯤ ꯇꯨꯕ ꯉꯝꯒꯗꯕ ꯂꯥꯏꯙꯤꯁꯨ ꯅꯠꯇꯦ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯂꯥꯏꯙꯤ ꯑꯗꯣ ꯃꯁꯤ ꯂꯦꯡꯕꯒꯨꯝ ꯇꯧꯏ ꯃꯇꯝ ꯑꯗꯨ ꯌꯨꯍꯦꯟꯕꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯅꯤ ꯑꯣꯏ ꯀꯩꯅꯣꯁꯤꯗꯤ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤꯗꯤ ꯌꯨꯍꯦꯟꯕꯅ ꯏꯕꯦꯝꯃ ꯏꯕꯦꯝꯃꯧ ꯏꯕꯦꯝꯃ ꯅꯪꯕꯨ ꯇꯥꯕ꯭ꯔꯥ ꯑꯗꯨꯝꯅ ꯀꯧꯔꯛꯄꯗꯨꯗ ꯅꯨꯄꯤ ꯑꯗꯣ ꯄꯔꯞ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯑꯗꯨꯒ ꯗꯗꯥ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯌꯨꯍꯦꯟꯕꯅ ꯏꯕꯦꯝꯃ ꯇꯨ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯈꯨꯗꯨꯝ ꯊꯤꯜꯂꯛꯄꯗꯗꯤ ꯍꯧꯖꯤꯛꯇ ꯃꯥꯅ ꯎꯈꯤꯕꯁꯤꯡ ꯑꯗꯣ ꯑꯃꯠꯇ ꯎꯈꯤꯗ꯭ꯔꯤ ꯄꯨꯡꯆꯤꯛ ꯆꯤꯛꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯗꯗꯥ ꯋꯥꯈꯜ ꯐꯠꯇꯕ ꯌꯥꯝ ꯈꯟꯖꯤꯜꯂ ꯃꯥꯜꯂꯦ ꯌꯥꯔꯦ ꯄꯣꯊꯥꯕꯤꯍꯧꯔꯣ ꯏꯆꯜ ꯉꯥꯏꯈꯣꯅꯦ ꯉꯥꯏꯈꯣ ꯅꯈꯣꯏꯒꯤ ꯌꯨꯝꯁꯤꯕꯨ ꯊꯥꯏꯅ ꯇꯝꯅꯕ ꯖꯥꯠꯂꯣ ꯗꯗꯥ ꯇꯝꯅꯗꯕꯅꯤꯗ ꯑꯣ ꯐꯔꯦ ꯄꯣꯊꯥꯖꯔꯨꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯨꯄꯤ ꯑꯗꯣ ꯆꯠꯍꯟꯈ꯭ꯔꯦ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯕ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯌꯨꯍꯦꯟꯕꯅ ꯀꯔꯤꯅꯣꯝꯗꯤ ꯂꯩꯔꯁꯦ ꯑꯩꯕꯨ ꯉꯁꯤ ꯑꯍꯤꯡꯁꯤ ꯌꯨꯝ ꯑꯁꯤꯗ ꯂꯦꯛꯇꯕꯤꯗ ꯑꯇꯣꯞꯄꯗ ꯑꯣꯏꯅ ꯂꯦꯛꯎꯔꯁꯤꯔꯅꯦ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯁꯤꯅ ꯑꯩꯕꯨ ꯌꯥꯝ ꯂꯦꯛꯍꯟꯅꯤꯡꯕꯒꯤ ꯃꯑꯣꯡ ꯇꯧꯔꯤ ꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯗꯦ ꯍꯥꯏꯕꯒꯤ ꯋꯥ ꯈꯛꯇꯅꯤ ꯉꯁꯥꯏꯗꯒꯤꯅꯤ ꯑꯩꯅ ꯅꯨꯄꯤ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯏꯁꯥꯗ ꯀꯔꯤꯅꯣꯝ ꯑꯗꯨꯃꯛ ꯐꯥꯎꯈꯤꯕ ꯉꯁꯥꯏ ꯄꯤꯂꯔꯗꯒꯤ ꯂꯨꯝꯃꯒ ꯂꯩꯔꯝꯕ ꯃꯍꯥꯛꯅ ꯑꯩꯅ ꯌꯦꯡꯕ ꯀꯥꯟꯗ ꯂꯩꯔꯝꯈꯤꯗꯕꯅꯤ ꯄꯤꯂꯔ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯆꯦꯟꯈꯤꯕꯗꯨ ꯎꯐꯝ ꯊꯣꯛꯏ ꯄꯤꯂꯔꯗꯨꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛꯉꯩꯗꯤ ꯐꯛꯂꯥꯡ ꯈꯥꯕꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯄꯤꯂꯔ ꯑꯗꯨꯁꯨ ꯑꯃꯟꯕꯅꯤ ꯂꯝꯒꯤ ꯁꯤꯃꯤꯅꯥ ꯄꯔꯤꯡ ꯈꯪꯅꯅꯕ ꯌꯨꯡꯉꯝꯕ ꯄꯤꯂꯔꯒ ꯆꯞ ꯃꯥꯟꯅꯩ ꯂꯝꯍꯥꯡꯅꯤ ꯂꯨꯝꯕ ꯌꯥꯕ ꯀꯔꯤꯝꯇ ꯂꯩꯕꯁꯨ ꯅꯠꯇꯦ ꯑꯩꯒꯤ ꯏꯇꯨꯡꯗ ꯂꯩꯔꯝꯕ ꯏꯃꯥꯡꯗ ꯂꯩꯔꯝꯕ ꯃꯤ ꯄꯨꯝꯅꯃꯛ ꯃꯊꯪ ꯆꯠꯅꯈꯤꯕꯅ ꯃꯤ ꯌꯥꯝꯍꯧꯗ꯭ꯔꯕ ꯃꯇꯝꯅꯤ ꯃꯍꯥꯛꯅ ꯑꯩꯒꯤ ꯇꯨꯡꯗꯒꯤ ꯀꯧꯔꯛꯈꯤꯕꯅꯤ ꯑꯗꯨꯁꯨ ꯌꯥꯝꯅ ꯏꯪꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯑꯗꯨꯒ ꯑꯩꯅ ꯃꯍꯥꯛꯄꯨ ꯌꯦꯡꯕ ꯃꯇꯝꯗ ꯏꯁꯥꯗ ꯀꯔꯤꯅꯣꯝ ꯑꯃꯗꯤ ꯁ꯭ꯋꯥꯏ ꯑꯗꯨꯝ ꯂꯥꯎꯈ꯭ꯔꯕꯅꯤ ꯃꯍꯥꯛꯀꯤ ꯉꯧꯔꯤꯕ ꯈꯨꯉꯧ ꯑꯃꯗꯤ ꯔꯥꯁꯤ ꯈꯨꯂꯩ ꯁꯨꯝꯃꯠꯄ ꯑꯃ ꯌꯥꯎꯏꯁꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯐꯥꯎꯁꯤꯗ ꯆꯥꯕ ꯊꯛꯄꯒꯤ ꯋꯥꯔꯤ ꯑꯃꯇ ꯄꯟꯗꯦ ꯌꯨꯝ ꯑꯁꯤꯁꯨ ꯃꯤ ꯂꯩꯅꯗꯕ ꯌꯨꯝ ꯑꯃꯒꯨꯝ ꯇꯧꯔꯤ ꯀꯥ ꯃꯅꯨꯡ ꯑꯁꯤꯗ ꯅꯥꯟꯖꯔꯕꯁꯨ ꯄꯥꯏꯔꯨꯕ ꯈꯨꯗꯤꯡꯃꯛ ꯏꯃꯣꯠ ꯃꯣꯠꯄꯒꯨꯝ ꯇꯧꯏ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯅ ꯎꯈꯤꯕ ꯁꯛꯇꯝ ꯑꯗꯨꯅ ꯀꯔꯤ ꯆꯩꯔꯣꯡ ꯏꯀꯣꯞ ꯀꯣꯞꯁꯜꯂꯕ ꯁꯔꯨ ꯁꯔꯥꯡꯒꯤ ꯁꯛꯇꯝ ꯑꯃ ꯃꯃꯤꯠꯇꯨꯅ ꯑꯩꯉꯣꯟꯗ ꯉꯣꯔꯣꯛ ꯉꯧꯅ ꯄꯥꯡꯂꯒ ꯌꯦꯡꯕꯒꯨꯝꯁꯨ ꯇꯧꯈꯤꯕꯅꯤ ꯑꯗꯨꯒ ꯀꯥ ꯃꯅꯨꯡ ꯑꯁꯤꯗꯅ ꯑꯩꯅ ꯂꯩꯔꯤꯕ ꯀꯥ ꯃꯅꯨꯡ ꯑꯁꯤꯗꯅ ꯂꯥꯏꯔꯤꯛ ꯐꯥꯛꯄꯒꯤ ꯃꯈꯣꯜ ꯑꯃꯗꯤ ꯂꯥꯏꯔꯤꯛ ꯊꯥꯗꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯈꯤꯕꯅꯤ ꯑꯩꯅ ꯆꯪꯉꯛꯄ ꯃꯇꯝꯗꯅ ꯀꯔꯤꯝꯇ ꯂꯩꯔꯝꯗꯕ ꯀꯔꯤꯅꯣ ꯉꯁꯤ ꯑꯩꯉꯣꯟꯗ ꯊꯣꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯕꯨ ꯂꯝꯂꯩꯃꯅ ꯆꯦꯟꯕ ꯍꯥꯏꯕꯗꯨꯔꯥ ꯅꯠꯇꯦ ꯃꯗꯨ ꯅꯠꯇꯦ ꯑꯩ ꯉꯥꯎꯔꯕ꯭ꯔꯥ ꯑꯩ ꯇꯁꯦꯡꯅ ꯉꯥꯎꯔ ꯃꯥꯜꯂꯦ ꯑꯁꯨꯝꯅ ꯌꯨꯍꯦꯟꯕꯗꯨ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯁꯣꯟꯅ ꯂꯩꯔꯤꯉꯩ ꯅꯨꯄꯤ ꯃꯆꯥꯗꯣ ꯑꯃꯨꯛ ꯆꯪꯉꯛꯂꯤ ꯑꯗꯨꯒ ꯗꯗꯥ ꯀꯩꯗꯧꯔꯒꯦ ꯃꯨꯔꯨꯝ ꯁꯣꯟꯅ ꯂꯩꯕꯤꯗꯨꯕꯣ ꯏꯆꯜ ꯀꯩꯁꯨ ꯅꯠꯇꯦꯗ ꯂꯥꯎꯅꯦ ꯑꯩꯁꯨ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯅꯪꯁꯨ ꯇꯨꯝꯅꯤꯡꯗꯦ ꯍꯥꯏꯕꯗꯥꯏꯅꯦ ꯇꯨꯝꯅꯤꯡꯗꯦ ꯗꯗꯥ ꯁꯦ ꯆꯧꯀ꯭ꯔꯤꯁꯤꯗ ꯐꯝꯃꯨ ꯑꯩꯅ ꯐꯃꯨꯡꯁꯤꯗ ꯐꯝꯂꯒꯦ ꯗꯗꯥ ꯌꯥꯅꯤꯌꯦ ꯑꯩ ꯁꯨꯝ ꯂꯦꯞꯀꯦ ꯌꯥꯗꯦ ꯐꯝꯃꯨꯅꯦ ꯍꯣꯏ ꯗꯗꯥ ꯅꯪꯒꯤ ꯅꯃꯤꯡꯗꯨ ꯑꯩꯅ ꯈꯪꯈ꯭ꯔꯦ ꯀꯥꯎꯈ꯭ꯔꯦ ꯑꯗꯣ ꯅꯪꯒꯤ ꯏꯃꯥ ꯕꯕꯥꯒꯤ ꯃꯃꯤꯡꯅ ꯀꯔꯤ ꯀꯧꯕ ꯃꯃꯥꯒꯤ ꯃꯤꯡꯅꯅꯦ ꯔꯥꯁꯊꯥꯅꯨ ꯑꯗꯨꯒ ꯕꯕꯥꯒꯤ ꯃꯤꯡꯅ ꯁꯪꯀꯔ ꯑꯣ ꯑꯗꯣ ꯅꯪꯒꯤ ꯏꯆꯤꯟ ꯏꯅꯥꯎꯗꯤ ꯀꯌꯥꯅꯣ ꯏꯇꯣꯝꯇꯅꯦ ꯗꯗꯥ ꯑꯣ ꯑꯗꯨ ꯉꯥꯏꯈꯣ ꯏꯕꯦꯝꯃ ꯑꯩꯒꯤ ꯋꯥꯈꯜꯅꯔ ꯀꯔꯤꯅꯣꯗꯤ ꯈꯪꯖꯗ꯭ꯔꯦꯀꯣ ꯏꯕꯦꯝꯃꯅ ꯍꯧꯖꯤꯛ ꯇꯨꯝꯂꯤꯉꯩꯗꯨꯗ ꯑꯩꯅ ꯌꯦꯡꯕ ꯃꯇꯝꯗ ꯏꯕꯦꯝꯃꯁꯤ ꯗꯥꯏꯔꯨꯡꯒ ꯏꯀꯣꯞ ꯀꯣꯞꯁꯜꯂꯤ ꯈꯨꯠ ꯁꯥꯒꯁꯤ ꯁꯔꯨ ꯁꯔꯥꯡꯗꯧꯅ ꯖꯔ ꯀꯪꯁꯤꯜꯂꯛꯇꯅ ꯀꯔꯤꯅꯣ ꯕꯤꯀꯥꯔ ꯑꯃ ꯏꯇꯧ ꯇꯧꯔꯛꯈꯤꯕ ꯑꯗꯨꯅ ꯀꯝꯗꯧꯔꯤꯕꯖꯥꯠꯅꯣ
wahang adu tabada nupi do Yuhen bada mamit khana yengi asaw amaga lonana nang hatu ura haibagi wahangi paukhum pibagumani matamal Yuhen ba pakhat laduna ai da haibadi uhubutu ba haibani nati noi sibu sai sing thogana ba kamta lektabro ai si chakha lamini chan adada sak thobagi di yani ye ada ching chak leitabagi wani era ching chak leitraba ai gisu ai gi quarter da loi thanamabani tawrise pare pare adu nang chu patha jaruro ai su patha jage ko sakre nupi masase walanga amata hairam dini masi krang won thoga yengi laidi krang won thoga yebada masak khangi haina bani asum le Yuhen bana makrang on thoga makang dagi non tharaga jinglakpada nupi ado u khidrei matam de Yuhen bana non khalak daga hojik te ai gi manga chakhi nupi du krang won thoga yebada leiram dini phai mage kage bana phok changaga krang won thoga yemugi asum na khalaga Yuhen ba tapna nupi masa adu gi ka adu tamna lai matamata nupi ado phamung adu da long hipna lerami maro Yuhen bana hantak mukti sairong kopsan re makut masa som ta kem tawre adu boi long thoga di yenge ai long thoga nate kram hakto gani asokna khallaga Yuhen ba matum da sunok chari aduga mahakna kram phakto puna jinu matam dadi nupi ado onthok phiu mamda leram lei mangonda munni yengaga numit aduna ngoro ongna pangi sairong kopsan bagi mamai dusu ikop kope saru sarang atani prit liba dusu matamadu Yuhen ba phat nongkalaga nupi dadi yengnak padadi nupi ado mahake mamai mapada leiram lei Yuhen ba yamna kanna o iba haduna lawi matamadu nupi aduna lawgono haiduna yamna kanna lawkhlaki ngasaidagi thona mekna ingamba khonjel lato haujikti akhak arau barjagum khri Yuhen ba kiman khibana mahaki lejari ba khaung nung puna ba khuntuk lamla matungta yum madu gi thong do hangduk laga mahak senthokina ba honai matam adu ta nupi masa adu gi thawai midel laduna Yuhen ba gi makhong adu paiduna sro latna singki matam adu Yuhen bana ai singnu ne ai wa da sire ne hey asum da haraka lai thorokpada nupi adu mamai mamit ihing na hingsaraga mamit aduna ngoro unu panglaga maya aduna hi gatlaga magi khazai amadi mamai duda macet chekhairaga ngakchang ngang leiribudu ubada Yuhen badi kiman khibana lauri kana leibige ai bung ta kan biu haiduna asam le Yuhen bana hanjin laurabasu manga leiribu mafam ado lamhagone tawbonina kana amatana su magi mateng pangbibu lakhidi matam baduta Yuhen bagi makhong paduna singniba nupi aduna maki makhong ado thadok piraga hey tada sida phajana phamulawo sel ai bu thadok pio ai yumdare nupi angang le hori bani nang naibu asomna phajalaga nagi kari kana bano ai khangi nahak se ahing ba miyo yama natre haibase ai khangi aduna nang su nangi le jahuro ai su ai yumda hanja kharge ai bo kadi thadok pio ibema ai khok pairaga khoram su khoram jarage dada adumai tawgano dada boina kaimta phajan dira dada na chalinga matamda adumak chakkiba yani pare dai bema adudi ai gine suitcase ka kai leriba khaunung mayam se masi ai pukhrage ko asam na hairaga Yuhen bana posai jo mathang loisil matungda yum arudagi thorakhi yum adugi thungni pan he kanthokpaga Yuhen bagi masada asaw rongsit ama khanghong homjal lai Yuhen ba kaisu kanthadana nupi aduna yaringai mahak mayum jongana ba parap chalaurage yaudrabasu manak nakpada leiba yum amada changchinduna mating hitamang niurage khladuna Yuhen ba parap sakhina ba honai matam adata mahakna dari kumtharam daida mahaki makhwang aduda kanagumba amana khangkon kolaga yanduna leikhi Yuhen ba makhong thangba ngamkhiri matam adata Yuhen bana thadu grano ibema aduma tawguru tawhidi thadu nge nangbo thadu ne asum le Yuhen bana thadu ne ai as khwang chokhaire ibema thadu ne nangbo as Yuhen bana adumna as thadu hadan lauribadu dagi mahak mikap thorakli mahana mikap thorakpadadi makuk aduna tebanda ngatharaga diarrhea sup irambadagi mahakti tumthakraba jatni aduna mangaidaba mang mayam ama mangluraba jatni matamra Yuhen bana aidi
mang fattaba mangloreda nupi macha adubu lehori ba chala khaba chala pungsina kaya tare ani makhai di helase ohum tasla kadore nongchi gala kadore ai bo amung tum thaki sirane hera tumningdre nupi macha adubu tumlibra tumdibra ai phaipati jeng sirane as mai ai ge matiang pangbiraga mabu jat manganaba honara medara amung manami waro kibusu yare sangarogeda kauraga hangadabusu nongamji tawrisi adumna yuhen bana khandro leiringai sumangnomtegi dada tabro thukno dada ai di sinpi masa ase tumli buiningi du mati mapan leiri malani kaidoro jano o tholake bema asumna harga yuhen ba mado amboni chinna hawlai haka wa chanthuaga phamungdagi kumtharaga mahangna yumgi mamang thongda lakpadadi yum mado mamang thongado mapandagi lolami matamru yuhen bana thong sidi mapandagi lolini ibema nangbu tabro dada taye se thong si amta hanguse dada do pan tholake dada thopa adum hangaga tholo aisu tholoi sidi ise nangna adomdagi lonsalaga manungdagi kamdong hangani cha amta hanguse maramokpani chandi hanna haijara phawba yuhenbagi manakta leramba nupi aduna hangu haibe yakidi yuhenba asum sawalakle ai ibema nang ai sikrano haiba khangdra male ai se army major amani aina sawton thonga che khongpar amutang kawbada pungtek tekani yamathuna hangu ai nangoda sawu ningde adumna hanjan hairaba sumapandagi nupi aduna maya hi gatna nokdaga dada ai thong hangba ngamdi dada tu khuse lei pangthare batu asumna hairaga nupi aduna makut tingthropadadi yuhenba thongnawdagi uri tunawdagi ubada khakbrek khangduna thonawdo kam lonsinki karino hojikidudi magi makut masadubu makatang iwan onana pali murta natana makhongda pangedaba khongaduna makutta atuka makhongdana magi makut nammaga chatli karino aigi mitu uridu karino ai ngaure yuhenba ngaure dada thongsa hango dada karino ne mapada thong loliba mana thong hango halibasina kaino aina hoji ukibadubu manglane mangati ibema nangna engoda toribasi karino nangisi engonda lakloribaro sumangda lehoriba nangna manungomdagi thonglole manungomdagi thong hango halibasibu masibu kamnoribा jano dada amta hango ba dada aibo hangsirane pai ibema se thongnau ko pada angtang lepaga layo dada kenonta yenge ko hoi dada si yaradra katayo ne man haisibo yare ngaktak lepu ko makut asi karibta toromjeni aduga makhongti upa phangkidre maman kibana dada hange asumna yuhen bana thong hang torokpadadi nupi ado leiramdri kadai da mu chakre hauchta mana thong hangodana thong thilamaga kadom chakre ibema as maming su kauthokhreni ai nangbu tawra ne ibema adumna mahana thong adugi wangodadi thoktabida thong adugi manungda leraka mako adu cheptharaga kuikawi matam aduta nupi aduna yuhenbagi tungromda phagolaklaga dada kai haigi ish khangni ibema hai aine yum masi thotlaga chakrage nongsu ngalakadore train lehubudu mayam chatpa yaradra haibadu hangukige yadragana kalino afangba gari amda tonglaga ai manipur jodubadi yadabani fare ibemana igi mateng pangbi on thok anungai chakre se ai paisa khara piramge ko dada yarani ado nongalaga chalo hoji tumidangi pung ama ani khak ta ngari sidi hey apangbi gari yeng haitabi yenguse pungsi yenguse kayone aina ngasai yengodadi pungsi ahum tahudurabani haujinna pung ama makhai khak taribasina kamdori bajano sidi ai hingidna sidi dada haune ai di hoita bangang te ko ngangi da kamaina
ꯅꯣꯏꯒꯤ ꯃꯥ ꯕꯕꯥꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯩꯅ ꯍꯥꯏꯔꯦ ꯑꯗꯨꯁꯨ ꯕꯤꯅꯥꯕꯣꯟ ꯆꯠꯈꯤ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯈꯣ ꯅꯪꯂꯥ ꯉꯁꯥꯏ ꯁꯨꯃꯥꯡꯗ ꯖꯒꯣꯏ ꯁꯥꯗꯅ ꯋꯥ ꯍꯥꯏꯍꯧꯕꯗꯣ ꯃꯥꯅꯤ ꯗꯗꯥ ꯀꯩꯗꯧꯔꯒꯦ ꯑꯣ ꯅꯈꯣꯡ ꯎꯗꯕꯗꯨꯗ ꯑꯩꯗꯤ ꯂꯥꯏ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯔꯦ ꯑꯗꯨꯗ ꯐꯅꯦꯛꯅ ꯈꯟꯖꯟꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯇꯨ ꯑꯩ ꯈꯣꯡ ꯄꯥꯜꯂꯤꯁꯤꯗꯤ ꯑꯦ ꯀꯩꯅꯣ ꯑꯩ ꯃꯈꯣꯡꯁꯤꯗꯤ ꯃꯣꯏ ꯃꯈꯣꯡꯁꯤ ꯀꯩꯅꯣ ꯌꯣꯍꯦꯟꯕ ꯃꯤꯍꯨꯟ ꯆꯦꯛꯈꯠꯈꯤꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯈꯣꯡ ꯎꯔꯨꯕꯗꯒꯤ ꯂꯣꯡꯅ ꯍꯥꯏꯊꯈ꯭ꯔꯦ ꯃꯈꯣꯡ ꯑꯃꯅ ꯇꯨꯡꯂꯣꯝꯗ ꯑꯣꯜꯂꯤ ꯃꯈꯣꯡ ꯑꯃꯅ ꯃꯥꯡꯂꯣꯝꯗ ꯑꯣꯜꯂꯤ ꯑꯗꯨꯝꯅ ꯂꯩꯔꯝꯕ ꯁꯛꯇꯝ ꯑꯗꯨꯗ ꯌꯣꯍꯦꯟꯕ ꯍꯥꯟꯅꯗꯒꯤ ꯈꯔꯒ ꯀꯤꯕꯒ ꯃꯍꯥꯛ ꯇꯁꯦꯡꯅ ꯋꯥꯟꯊꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯌꯣꯍꯦꯟꯕ ꯃꯤꯀꯞ ꯑꯃꯨꯛ ꯊꯣꯔꯛꯂꯤ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯅꯣꯡꯗꯤ ꯉꯥꯐꯨꯝ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤ ꯑꯀꯣꯏꯕꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯃꯇꯝ ꯑꯗꯨꯗ ꯌꯣꯍꯦꯟꯕꯅ ꯈꯜꯂꯤ ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯎꯈꯤꯕꯗꯨꯕꯣ ꯑꯩꯅ ꯄꯨꯡ ꯌꯦꯡꯕꯗꯅ ꯄꯨꯡꯔꯝꯗꯥꯏ ꯑꯣꯏꯔꯝꯂꯦ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛ ꯄꯨꯡ 1:30 ꯇꯥꯗꯕ ꯉꯥꯏꯔꯤ ꯍꯥꯏ ꯑꯩꯅ ꯌꯦꯡꯉꯨꯕꯗꯁꯨ ꯑꯗꯨꯝꯅ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯅ ꯋꯥꯟꯊꯔꯨꯔꯒ ꯍꯧꯒꯠꯂꯛꯄ ꯑꯁꯤꯗ ꯅꯣꯡ ꯉꯥꯐꯨꯝ ꯇꯧꯗꯨꯅ ꯂꯩꯔꯝꯂꯕ ꯑꯩ ꯆꯠꯂꯨꯊꯕ ꯌꯥꯗꯦ ꯅꯨꯄꯤ ꯃꯆꯥꯗꯨꯗ ꯑꯩꯅ ꯆꯠꯂꯒꯦ ꯈꯣꯠꯂꯒꯦ ꯀꯔꯤꯝꯇ ꯍꯥꯏꯔꯝꯃꯔꯣꯏ ꯍꯦꯛꯇꯃꯛ ꯇꯨꯃꯤꯟꯅ ꯆꯦꯟꯈ꯭ꯔꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯌꯣꯍꯦꯟꯕ ꯃꯍꯥꯛꯀꯤ ꯁ꯭ꯋꯤꯆ ꯀꯦꯁ ꯑꯗꯨ ꯄꯥꯏꯁꯤꯜꯂ ꯃꯇꯨꯡ ꯕꯦꯒ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯍꯥꯛ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯣ ꯏꯔꯨꯖꯔꯨꯔꯒ ꯄꯨꯈ꯭ꯔꯤꯔꯣꯝꯗꯒꯤ ꯀꯥꯔꯛꯈꯤ ꯐꯤ ꯆꯤꯡꯈꯠꯂꯒ ꯃꯇꯝ ꯑꯗꯨꯗ ꯌꯣꯍꯦꯟꯕ ꯆꯠꯀꯦ ꯇꯧꯔꯝꯕꯗꯣ ꯇꯨꯃꯤꯟꯅ ꯆꯞ ꯂꯦꯞꯊꯣꯛꯏ ꯑꯗꯨꯒ ꯁ꯭ꯋꯤꯆ ꯀꯦꯁ ꯑꯗꯨꯗ ꯐꯝꯖꯤꯜꯂꯒ ꯃꯥꯅ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯐꯗꯤ ꯐꯖꯕ ꯖꯥꯠꯅꯤꯍꯦ ꯃꯥꯅ ꯏꯔꯨꯖ ꯀꯥꯔꯛꯄꯁꯤ ꯀꯌꯥꯗ ꯐꯖꯔꯤꯕ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯅꯨꯄꯤ ꯑꯗꯨꯅ ꯗꯗꯥ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦꯗ ꯀꯔꯤꯅꯣ ꯏꯕꯦꯝꯃ ꯅꯪꯗꯤ ꯅꯣꯡꯐꯨ ꯉꯥꯟꯗ꯭ꯔꯤꯉꯩ ꯃꯝꯂꯤ ꯇꯧꯔꯤꯉꯩꯁꯤꯗ ꯏꯔꯨꯖꯔꯨꯔꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯗꯗꯥ ꯂꯥꯏ ꯈꯣꯏꯔꯝꯒꯦ ꯇꯧꯕꯅꯤ ꯑꯣ ꯂꯥꯏꯒꯁꯨ ꯌꯥꯝ ꯅꯤꯡꯉꯤꯕꯖꯥꯠꯅꯤ ꯂꯥꯏ ꯅꯤꯡꯕ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯅꯕꯨ ꯑꯁꯨꯛ ꯃꯨꯟꯅ ꯌꯨꯝꯁꯤ ꯂꯩꯕ ꯅꯥꯄꯤ ꯅꯔꯥꯡꯃꯛꯇ ꯌꯨꯝꯒꯤ ꯗꯥꯔꯤ ꯃꯪꯒꯣꯜꯒꯁꯤ ꯋꯥꯏꯒꯞꯅ ꯇꯩꯗꯦꯅꯦ ꯑꯗꯨꯒ ꯏꯔꯨꯖꯔꯨꯔꯤꯕ ꯗꯗꯥ ꯍꯥꯎ ꯀꯩꯗꯧꯔꯦ ꯑꯃꯨꯛꯇ ꯆꯪꯕꯤꯔꯛꯑꯣ ꯀꯔꯤꯒꯤ ꯑꯣꯏꯔꯖꯥꯠꯅꯣ ꯍꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯌꯣꯍꯦꯟꯕ ꯏꯃꯨꯡꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯗꯗꯥ ꯁꯤꯒꯤ ꯐꯨꯔꯤꯠꯁꯤ ꯐꯖꯕ꯭ꯔꯥ ꯐꯖꯩ ꯌꯥꯝ ꯐꯖꯩ ꯑꯣ ꯑꯗꯨꯗꯤ ꯑꯩ ꯂꯤꯠꯀꯦꯀꯣ ꯍꯣꯏ ꯑꯩ ꯃꯄꯥꯟ ꯂꯩꯔꯝꯒꯦꯀꯣ ꯑꯁ ꯌꯥꯗꯦꯕ ꯁꯤꯗ ꯁꯨꯝ ꯂꯩꯌꯣꯏꯕ ꯅꯪꯅ ꯐꯤ ꯍꯣꯡꯗꯣꯛꯑꯒ ꯑꯩꯅ ꯁꯤꯗ ꯁꯨꯝ ꯂꯩꯕ ꯌꯥꯕ꯭ꯔꯣ ꯅꯪꯕꯨ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯏꯀꯥꯏꯗꯕ꯭ꯔꯥꯅꯦ ꯏꯀꯥꯏꯗꯤꯌꯦ ꯑꯗꯨꯝ ꯂꯩꯌꯨꯀꯣ ꯑꯁ ꯀꯔꯤ ꯅꯨꯄꯤꯗꯨꯅ ꯁꯤꯕꯣ ꯑꯁ ꯑꯩ ꯃꯥꯏꯒꯁꯦ ꯂꯩꯊꯣꯛꯆꯒꯦꯗ ꯗꯗꯥ ꯀꯩꯗꯧꯔꯒꯦ ꯃꯥꯏ ꯂꯩꯁꯜꯂꯛꯑꯣ ꯑꯁ ꯑꯩ ꯍꯥꯏꯒꯦꯁꯦ ꯑꯩꯁꯦ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕ ꯅꯨꯄꯥꯅꯤ ꯀꯣ ꯅꯪꯅ ꯇꯧꯔꯤꯗꯣ ꯀꯔꯤꯅꯣ ꯑꯩ ꯁꯥꯎꯔꯛꯀꯅꯤꯀꯣ ꯗꯗꯥ ꯑꯩꯅ ꯐꯨꯔꯤꯠ ꯂꯤꯠꯂꯒ ꯀꯔꯤꯒꯤ ꯁꯥꯎꯅꯤꯡꯗꯣꯏꯅꯣ ꯂꯧꯊꯣꯛ ꯍꯥꯏꯔꯣ ꯅꯠꯇꯦꯀꯣ ꯑꯩꯅ ꯍꯥꯏꯕꯗꯤꯅꯦ ꯑꯩ ꯃꯄꯥꯟꯗ ꯂꯩꯔꯝꯒꯦ ꯃꯤꯅ ꯎꯔꯒ ꯐꯖꯗꯦꯅ ꯍꯥꯏꯕ ꯃꯤ ꯀꯅꯥꯝꯇ ꯂꯥꯛꯑꯣꯏꯕ ꯑꯗꯨꯝ ꯂꯩꯌꯣꯕ ꯀꯣ ꯍꯣꯏ ꯃꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯃꯀꯣꯛꯁꯤ ꯕꯦꯔꯥ ꯈꯔ ꯂꯩꯕꯖꯥꯠꯅꯤꯗ ꯑꯉꯥꯎꯕꯤ ꯑꯣꯏꯕꯗꯨꯅꯕꯨ ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯑꯍꯤꯡ ꯂꯦꯛꯄꯗ ꯃꯍꯥꯛꯅ ꯀꯔꯤꯝꯇ ꯀꯤꯗ꯭ꯔꯤꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯍꯧꯖꯤꯛ ꯃꯥꯅ ꯑꯩꯉꯣꯟꯗ ꯏꯔꯥꯡ ꯇꯧꯁꯤꯜꯂꯛꯂꯤ ꯑꯩꯒꯤ ꯅꯨꯄꯤꯅꯒ ꯈꯪꯂꯣ ꯀꯔꯤꯅꯣꯅꯦ ꯇꯧꯒꯗꯣꯏꯁꯤꯕꯣ ꯑꯁ ꯃꯌꯥꯝ ꯆꯪꯗꯅꯒ ꯀꯩꯅꯥ ꯀꯠꯂꯗꯤ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯅꯔꯣꯏꯗꯣꯔꯤ ꯗꯗꯥ ꯍꯥꯎ ꯀꯩꯗꯧꯔꯦ ꯑꯃꯨꯛ ꯐꯖꯕ꯭ꯔꯥ ꯑꯩ ꯐꯨꯔꯤꯠꯁꯦ ꯌꯥꯝ ꯐꯖꯔꯦ ꯑꯗꯨꯗꯤ ꯑꯩ ꯃꯄꯥꯟ ꯊꯣꯛꯑꯝꯃꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯌꯣꯍꯦꯟꯕ ꯊꯣꯛꯈꯤ ꯃꯇꯝ ꯑꯗꯨ ꯌꯣꯍꯦꯟꯕꯅ ꯑꯉꯛꯄ ꯑꯃꯃꯨꯛ ꯊꯦꯡꯅꯔꯤ ꯃꯗꯨꯗꯤ ꯅꯨꯄꯤ ꯑꯃ ꯉꯁꯥꯏ ꯃꯥꯒ ꯍꯧꯖꯤꯛꯇ ꯐꯨꯔꯤꯠ ꯂꯤꯠꯄꯒꯤ ꯌꯦꯡꯅꯈꯤꯕ ꯅꯨꯄꯤ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯑꯃ ꯁꯨꯃꯥꯡ ꯑꯗꯨꯗ ꯋꯥꯏ ꯁꯤꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯌꯣꯍꯦꯟꯕꯅ ꯏꯕꯦꯝꯃ ꯗꯗꯥ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯏꯃꯨꯡꯗ ꯐꯤ ꯍꯣꯡꯍꯧꯕꯗꯥꯏꯅꯦ ꯆꯠꯂꯣꯗ ꯗꯗꯥ ꯀꯗꯥꯏꯗꯒꯤ ꯐꯤ ꯍꯣꯡꯗꯣꯏꯅꯣ ꯑꯩꯗꯤ ꯁꯤ ꯁꯨꯝ ꯁꯤꯠꯂꯤꯁꯤꯗꯤ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯏꯕꯦꯝꯃ ꯅꯪꯒꯤ ꯅꯁꯛ ꯃꯥꯟꯅꯕ ꯃꯤꯒ ꯂꯩꯕ꯭ꯔꯣ ꯂꯩꯇꯤꯌꯦ ꯗꯗꯥ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦꯗ ꯅꯪ ꯅꯠꯇ꯭ꯔꯅꯦ ꯏꯃꯨꯡꯗ ꯂꯩꯍꯧꯕꯗꯨꯕꯣ ꯗꯗꯥ ꯑꯩ ꯁꯤꯗ ꯋꯥꯏ ꯁꯤꯠꯂꯤ ꯍꯥꯏꯔꯒ ꯑꯗꯣ ꯏꯕꯦꯝꯃ ꯅꯣꯡꯁꯨ ꯉꯜꯂꯛꯀꯗꯧꯔꯦ ꯇꯨ ꯑꯉꯥꯟ ꯁꯤꯟꯅꯔꯛꯂꯦ ꯑꯗꯨꯅꯅꯦ ꯑꯩꯗꯣ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ ꯁꯦ ꯅꯪꯅ ꯑꯩꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤꯅꯦ ꯂꯨꯄꯥ 500ꯁꯦ ꯀꯩꯅꯣꯝꯃ ꯅꯪꯅ ꯆꯥꯅꯤꯡꯕ ꯑꯃ ꯆꯥꯎꯀꯣ ꯗꯗꯥ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯃꯇꯨꯡ ꯈꯨꯗꯣꯡ ꯆꯥꯗꯕꯗ ꯑꯃꯨꯛ ꯊꯦꯡꯅꯁꯤꯀꯣ ꯗꯗꯥ ꯉꯥꯏꯈꯣ ꯀꯩꯗꯧꯔꯒꯦꯅꯦ ꯑꯃꯨꯛ ꯅꯣꯡ ꯐꯖꯅ ꯉꯥꯜꯂꯀꯥꯟꯗ ꯆꯠꯂꯣ
Ihe nongan ba habdi sodrabane yungutu hoje pung ahum makhai helak ledana mari tarak dabadi nungsa tholok lagani ko dada nonga ding chaloge chalage ko asam na yu hen bado yumru daki kolai thuna parap tholaki matam do nonga phunga phum torok dabani na misu khar lambi de chatna ba horko matam ni yu hen ba chatna ri ba mayam do ubada masada khar makai di akiba fai matam de yu hen bana as athok pani da kaino masi ahinga do kaya da lapna khaba mana isi lana su khangdi min su khangdi ai di ba asomna sum khalaka lakpata taxi ama haibadi gari ama mahaki mamangda jara thaudona chaga i matamar jo hemana taxi do khamlaga amta ngai bi khoba airport phawdang thinbiu yagadro kada yagodabano ai si manipur jogodaba o bani kakat piro ado bara khara sauni ko yani edum pijage ado ibungo haibiu tamo ibungo na sigi thonga sigi thorol iba sibu kamdor iba jano ngarang do ai train station jona sakadabada train gi lambi da khunanga chogu mati aga tasalle lambi su loina ma kole samdaba yararoi nungmani ni changa gane na haibu da eko loina ma kumthanare adagi mayam di magi thoko mai loina changa khre ai di tafam khangdana ngawrga leiringai da nupi masa laga ayu matiang pangbi khibani nupi masa adugi yumne hadana mana hojik aina leiramba thongal do adagi ibani punna sangminare yum maduda ibani ahinga ma lekminare matungda ai nonga le chalage hairaga thokcharakli basini yamba ado nangoda di kaiba torok tabro haibidi sibu yamba aina haibidi kihan khangan ba arak akhangna ba torok tabro mangwina di tauki aduga yamna ngakpa thodok kya su tindaraki na thwai mangdribudo yamna pharebani heibungo haibidi sibu ai yum madu leiriba thawai nupi do o thonga sathi khaba ahingda naitom lakpa mising kausin duna hekta ma hali mangkhre haja thi khiba mi punamak yum aduta leirom khiba ngaktari bo nang budi mahana kanbirakle ai imana nonga pibirakhiba laitin na sokpa panma ngamdana ba jantra mai sibi khibaduna mana ipu paiba sokpa ngamkhidabani aina khaline aina paiba paisa aina piba paisa amati isada sokti hadana imana ingonda pida khiba jantra sina kaya ta kanaraba ibungo yamba nangbu krai da mangirune yamba ai kasum mangjade wakallama sum khanjarubadani nangbu nupi duga wari watai ka sanarapro masak pon thongna phajai haina ine yamba masak pudi on thongna phajakhre wari watai se phana kuire sanare yamba sumdro mana koidagi tawgan bathabak ama hairagadi chalam dai mi kupta mi singsi mana sumnu thamgani mahagna mafi hongani mi de yengangani mi duna ngarga leiringai da mahagna namsinduna hatba nang torok tabro yamba madubak chapchana ingon torki adubu ai magi duda thudungna interest pirudre ai adum mapan tholole yamba aduni dana nipa haibasiri matam chadana langphajal leram nupi amada hekta mamian karan changanu kudong chaba phangle haidana nupi do karano kari leina chenba mungna khangdokadabani ko yamba yamna chummi hauji matam nupa singdi khajantang kudong chabada ati nupi ma sana yajabasu adum namda hadon tawkiba ngaktani adugi sumathakta rujiki nupi dudi ma masana phawba ekoi bu thenjabagi kadar tawri ai tum khange yamba mana ingona tawriba sa kainom te soten leire haibasi adu yamba aina yamna khangjaningi bana nupi masa adu kanano karai manam gidaba mahana mibu kausul-kausulaga makhur meton halibano ai apangbo nang di pangmri madu khangamoine nupi ado namu taibang mi natine kayo ne harisibu yamba ai ga hinga ma leminari ba nupi dubo nang mo taibang mi natrama natti mado bhut ni bhut kari bhut ai leminari ba do bhut soidre yamba soidre ai na ahing tumlingai da maga se akiba saktam amada aina mangda uki aduga taibang da suina akiba saktam kya ma uki adugi sumathakta no ngalakko matamda aina magi akiba saktam kya uki bani
ꯑꯗꯨꯕꯨ ꯑꯩ ꯏꯁꯥꯗ ꯃꯪꯉꯣꯏ ꯍꯥꯋꯣꯏ ꯇꯔꯪ ꯃꯂꯪ ꯑꯃꯗ ꯏꯇꯥꯎ ꯇꯥꯎꯕꯒꯨꯝ ꯇꯧꯈꯤꯕꯅꯤ꯫ ꯑꯗꯨꯅꯤ ꯂꯥꯏꯅ ꯆꯦꯟꯕ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯝꯅ ꯍꯧꯅꯕꯅꯤꯀꯣ꯫ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯂꯪꯐꯩ ꯆꯠꯄ ꯃꯇꯝꯗ ꯃꯤ ꯑꯃꯅ ꯑꯩꯈꯣꯏꯗ ꯂꯦꯛꯎꯔꯁꯤ ꯑꯩꯈꯣꯏꯗ ꯆꯠꯂꯨꯁꯤ ꯍꯥꯏꯕꯗ ꯄꯥꯛ ꯍꯦꯛ ꯊꯥꯖꯔꯨꯒꯅꯨ꯫ ꯃꯤꯒꯤ ꯆꯍꯤ ꯑꯃꯗꯤ ꯃꯥꯒꯤ ꯂꯩꯐꯝ ꯑꯃꯗꯤ ꯃꯃꯤꯡ ꯃꯊꯥꯅꯆꯤꯡꯕ ꯀꯨꯞꯅ ꯍꯪꯒꯗꯕꯅꯤ꯫ ꯃꯔꯨꯑꯣꯏꯅ ꯃꯥꯒꯤ ꯆꯍꯤ ꯍꯪꯒꯗꯕꯅꯤꯀꯣ꯫ ꯏꯌꯥꯝꯕ, ꯃꯣꯏꯅ ꯑꯩꯈꯣꯏ ꯍꯥꯠꯂꯝꯗꯥꯏꯗꯗꯤ ꯀꯩꯁꯨ ꯑꯁꯦꯡꯕ ꯍꯥꯏꯔꯣꯏꯗ꯫ ꯑꯩ ꯂꯥꯏꯗꯕꯨ ꯇꯥꯏꯕꯪ ꯃꯤꯗꯕꯨ ꯃꯆꯤꯟ ꯊꯤꯕ ꯑꯣꯏꯗꯕ ꯉꯥꯡꯕꯒꯤ ꯋꯥꯅꯤ꯫ ꯂꯥꯏꯗꯤ ꯑꯣꯏꯗꯕ ꯉꯥꯡꯗꯦ, ꯑꯆꯨꯝꯕ ꯆꯠꯂꯤ ꯀꯣ꯫ ꯑꯗꯨ ꯈꯪꯅ ꯅꯪꯅ ꯋꯥꯍꯪ ꯖꯥꯠ ꯍꯪꯖꯤꯟꯒꯗꯕꯅꯤꯀꯣ꯫ ꯐꯒꯅꯤ ꯏꯌꯥꯝꯕ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯁꯨꯝ ꯁꯥꯟꯅꯔ ꯂꯥꯛꯄꯅ ꯌꯨꯍꯦꯟꯕꯅ ꯃꯇꯧ ꯀꯔꯝꯕ ꯅꯨꯄꯤ ꯑꯗꯣ ꯃꯐꯝ ꯑꯗꯨꯗ ꯐꯨꯠ ꯑꯣꯜꯂꯒ ꯂꯩꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯦꯛꯁꯤ ꯊꯧꯔꯤꯕ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯃꯍꯥꯛꯀ ꯌꯥꯝꯅ ꯅꯨꯡꯁꯤꯅꯖꯕ ꯅꯤꯄꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯅꯤꯄꯥ ꯑꯗꯨ ꯌꯥꯝꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯃꯁꯨꯅꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯅ ꯑꯇꯣꯟꯕ ꯁꯥꯒꯩꯗ ꯄꯣꯛꯄ ꯑꯗꯨꯒꯨꯝꯂꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯗꯗꯤ ꯑꯇꯣꯟꯕ ꯁꯥꯒꯩꯗ ꯂꯩꯕ ꯃꯤꯁꯤꯡꯁꯤ ꯍꯟꯊꯅ ꯌꯦꯡꯕꯤ, ꯂꯨꯍꯣꯡꯗꯨꯅ ꯂꯧꯅꯤꯡꯗꯦ꯫ ꯑꯗꯨꯕꯨ ꯅꯨꯄꯥꯗꯨꯅꯗꯤ ꯅꯨꯄꯤꯗꯨ ꯌꯥꯝꯅ ꯄꯥꯝꯖꯃꯟꯕꯗꯒꯤ ꯅꯨꯄꯤꯗꯨ ꯃꯥꯅ ꯆꯦꯜꯂꯛꯈꯤ꯫ ꯅꯨꯄꯤ ꯆꯦꯟꯕ ꯅꯨꯃꯤꯠꯇ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡ ꯂꯥꯛꯇꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯐꯨꯕꯗ ꯅꯠꯇꯅ ꯏꯀꯥꯏꯕ ꯀꯌꯥ ꯄꯤꯔꯒ ꯃꯌꯨꯝꯗ ꯊꯥꯗꯣꯔꯛꯈꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥ ꯃꯄꯥꯅꯅꯦ ꯅꯨꯄꯤ ꯑꯗꯨ ꯃꯌꯨꯝ ꯇꯝꯅ ꯄꯨꯔꯛꯈꯤ ꯀꯞꯇꯨꯅ꯫ ꯑꯗꯨꯗꯒꯤꯗꯤ ꯅꯨꯄꯥ ꯑꯗꯨ ꯁꯥꯎꯒꯠꯈꯤꯕꯅ ꯃꯍꯥꯛꯀꯤ ꯂꯩꯖꯔꯤꯕ ꯗꯕꯟ ꯕꯦꯔꯦꯜ ꯅꯣꯡꯃꯩ ꯑꯃ ꯄꯨꯊꯣꯔꯛꯂꯒ ꯃꯄꯥꯕꯨꯡ ꯑꯃꯗꯤ ꯃꯃꯥꯕꯨ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤ꯫ ꯑꯗꯨꯒ ꯃꯁꯥꯕꯨꯁꯨ ꯃꯇꯣꯝꯇ ꯀꯥꯞꯁꯤꯟꯖꯗꯨꯅ ꯁꯤꯖꯈꯤꯕꯅꯤ꯫ ꯄꯥꯎ ꯑꯗꯣ ꯇꯥꯕ ꯃꯇꯝꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯣ ꯃꯍꯥꯛꯁꯨ ꯃꯥꯒꯤ ꯌꯨꯝꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯈꯤ꯫ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯈꯤꯕꯗꯒꯤꯗꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨ ꯌꯥꯝꯅ ꯊꯤꯅ ꯀꯞꯆꯈꯤ꯫ ꯑꯉꯥꯡ ꯑꯅꯤꯗꯨꯒꯤ ꯃꯊꯧ ꯃꯉꯝ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯜꯂꯝꯂꯦ ꯍꯥꯏꯔꯒ ꯕꯤꯅꯥꯕꯣꯟꯗ ꯂꯥꯏ ꯈꯣꯏꯔꯝꯕ ꯆꯠꯈꯤꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯑꯗꯨꯃꯛ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯁꯤꯈ꯭ꯔꯕꯔꯥ ꯆꯪꯈ꯭ꯔꯕꯔꯥ ꯒ꯭ꯌꯥꯟ ꯇꯥꯕꯖꯥꯠ ꯅꯠꯇ꯭ꯔꯦꯗ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯍꯥꯏꯕꯗꯨꯅꯤ꯫ ꯏꯌꯥꯝꯕ, ꯍꯥꯏꯌꯨ ꯏꯕꯨꯡꯉꯣ꯫ ꯅꯨꯡꯁꯤꯅꯕꯗꯕꯨ ꯂꯥꯏꯔ ꯏꯅꯥꯛ ꯈꯨꯟꯕ ꯁꯥꯒꯩ ꯖꯥꯠ ꯑꯇꯣꯟꯕ ꯈꯥꯏꯔꯤꯕꯁꯤ ꯅꯅꯥꯎꯗꯤ ꯌꯥꯖꯅꯤꯡꯗꯦ꯫ ꯃꯥꯅꯤꯅꯦ ꯏꯕꯨꯡꯉꯣ, ꯏꯕꯨꯡꯉꯣꯒꯨꯝꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯤ ꯑꯣꯏꯔꯕꯗꯤ ꯍꯦꯛ ꯐꯒꯗꯕ꯫ ꯃꯤꯒꯤ ꯃꯤ ꯆꯞ ꯃꯥꯟꯅꯄꯣꯠꯅꯤꯅꯦ꯫ ꯑꯩꯒꯤ ꯁꯥꯒꯩ ꯖꯥꯠ ꯍꯟꯊꯔꯦ ꯍꯥꯏꯗꯅ ꯑꯩꯁꯤꯕꯨ ꯑꯄꯪꯕ ꯃꯤ ꯑꯣꯏꯔꯗ꯭ꯔꯣ? ꯑꯩꯒꯤ ꯁꯥꯒꯩ ꯖꯥꯠ ꯋꯥꯡꯉꯦ ꯍꯥꯏꯗꯅ ꯑꯩꯁꯤꯕꯨ ꯑꯁꯤꯡꯕ ꯃꯤ ꯑꯣꯏꯔꯗ꯭ꯔꯣ? ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯁꯥꯒꯩ ꯖꯥꯠ ꯑꯇꯣꯟꯕꯒ ꯃꯤ ꯂꯧꯔꯕꯗꯤ ꯑꯦꯁ ꯄꯛꯑꯒ ꯁꯤꯒꯅꯤ ꯍꯥꯏꯕ ꯂꯩꯕ꯭ꯔꯥꯅꯦ ꯏꯕꯨꯡꯉꯣ? ꯆꯨꯝꯃꯤ ꯏꯌꯥꯝꯕ, ꯑꯗꯨꯝ ꯑꯆꯨꯝꯕꯅꯤ꯫ ꯁꯥꯒꯩ ꯖꯥꯠ ꯑꯇꯣꯟꯕꯒꯤ ꯃꯤꯗꯨ ꯁꯥꯒꯩ ꯖꯥꯠ ꯑꯆꯧꯕꯗ ꯂꯩꯔꯕꯗꯤ ꯃꯍꯥꯛ ꯁꯥꯒꯩ ꯖꯥꯠ ꯑꯆꯧꯕ ꯑꯣꯏꯔꯕꯅꯤꯅꯦ ꯏꯌꯥꯝꯕ꯫ ꯀꯔꯤꯁꯨ ꯊꯣꯛꯑꯗꯕ ꯃꯤꯗꯨꯗ ꯅꯤꯡꯊꯧ ꯁꯥꯒꯩꯒꯤ ꯃꯤ ꯂꯧꯔꯕꯗꯤ RK ꯍꯥꯞꯄꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩꯕꯅꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯔꯥꯖꯀꯨꯃꯥꯔꯤ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯍꯥꯏꯅꯩꯗꯨꯗꯤ ꯏꯌꯥꯝꯕ꯫ ꯆꯨꯝꯃꯤ ꯑꯗꯨꯅꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯂꯧꯔꯨꯕꯗꯒꯤ ꯅꯠꯇ꯭ꯔꯒꯅ ꯅꯤꯡꯊꯧ ꯃꯌꯨꯝꯗ ꯄꯥꯜꯂꯒꯅ ꯑꯩꯈꯣꯏꯁꯤ ꯅꯤꯡꯊꯧ ꯁꯥꯒꯩꯗ ꯇꯤꯜꯍꯟꯕꯒꯨꯝ ꯑꯅꯦꯝꯕ ꯊꯥꯛꯇ ꯂꯩꯔꯤꯕ ꯑꯇꯣꯟꯕ ꯖꯥꯇꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯨꯅ ꯑꯋꯥꯡꯕ ꯖꯥꯇꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒ ꯂꯩꯃꯤꯟ ꯆꯥꯃꯤꯟꯅꯔꯕꯗꯤ ꯃꯈꯣꯏꯁꯨ ꯑꯋꯥꯡꯕ ꯖꯥꯠꯀꯤ ꯃꯤ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ ꯇꯞꯅ ꯇꯞꯅ꯫ ꯏꯌꯥꯝꯕ, ꯑꯇꯣꯟꯕ ꯑꯃꯗꯤ ꯑꯋꯥꯡꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣই ꯏꯁꯥꯅ ꯈꯥꯏꯖꯕꯅꯤꯅ ꯃꯤꯑꯣꯏꯕꯅ꯫ ꯃꯥꯅꯤ ꯏꯕꯨꯡꯉꯣ, ꯂꯥꯏꯅ ꯈꯥꯏꯕ ꯅꯠꯇꯦ꯫ ꯑꯗꯣ ꯃꯐꯝꯗꯤ ꯌꯧꯔꯦ, ꯑꯦꯌꯥꯔꯄꯣꯔꯠꯇꯤ ꯌꯧꯔꯦ, ꯂꯩꯍꯧꯔꯣꯅꯦꯀꯣ꯫ ꯐꯒꯅꯤ ꯏꯌꯥꯝꯕ꯫ ꯂꯨꯄꯥ ꯀꯌꯥ ꯇꯥꯔꯕꯒꯦ? ꯂꯨꯄꯥ 500ꯗꯪ ꯍꯦꯛ ꯄꯤꯔꯛꯑꯣ꯫ ꯐꯒꯅꯤ ꯏꯌꯥꯝꯕ꯫ ꯏꯌꯥꯝꯕ, ꯑꯩ ꯁꯨꯝ ꯂꯩꯖꯍꯧꯔꯦ꯫ ꯍꯣꯏ꯫ ꯅꯪꯒꯤꯁꯤꯕꯨ ꯁꯤꯗ ꯀꯩꯅꯣꯝꯃ ꯏꯌꯥꯝꯕ, ꯄꯦꯟꯁꯤꯜꯅꯤ ꯄꯦꯟꯁꯤꯜ꯫ ꯍꯣꯏ, ꯐꯔꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯒꯥꯔꯤ ꯊꯧꯕ ꯅꯨꯄꯥꯗꯣ ꯆꯠꯈ꯭ꯔꯤ꯫ ꯌꯨꯍꯦꯟꯕ ꯑꯦꯌꯥꯔꯄꯣꯔꯠꯇ ꯂꯥꯛꯇꯨꯅ ꯑꯦꯔꯣꯄ꯭ꯂꯦꯟ ꯇꯣꯡꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯈꯤ꯫ ꯃꯅꯤꯄꯨꯔꯗ ꯊꯨꯡꯂꯕ ꯃꯇꯨꯡ ꯅꯨꯃꯤꯠ 6ꯅꯤ ꯃꯍꯥꯛ ꯀꯩꯁꯨ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ 4ꯁꯨꯕ ꯅꯨꯃꯤꯠꯇꯒꯤꯗꯤ ꯃꯍꯥꯛꯇꯣ ꯀꯔꯤꯅꯣꯝꯃ ꯏꯇꯧ ꯇꯧꯕ ꯍꯧꯔꯛꯂꯤ꯫ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯑꯃꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯃꯍꯥꯛꯄꯨ ꯗꯗꯥ ꯍꯥꯏꯗꯨꯅ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜ ꯇꯠꯇꯅ ꯇꯥꯔꯛꯈꯤ꯫ ꯌꯨꯍꯦꯟꯕ ꯅꯨꯃꯤꯠ ꯑꯗꯣ ꯅꯣꯡꯈꯠ ꯊꯤꯂꯤ ꯇꯥꯏ ꯍꯥꯏꯗꯨꯅ ꯆꯥꯛ ꯉꯟꯇꯥ ꯆꯥꯔꯒ ꯇꯨꯝꯕ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9ꯃꯨꯛ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯌꯨꯍꯦꯟꯕꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯨꯃꯥꯡꯗꯒꯤ ꯀꯧꯔꯛꯈꯤ꯫ ꯗꯗꯥ, ꯇꯥꯕ꯭ꯔꯣ? ꯑꯩ ꯃꯄꯥꯟꯗ ꯁꯨꯝ ꯂꯩꯕꯁꯦ ꯌꯥꯝ ꯏꯪꯉꯦꯕ꯫ ꯑꯩ ꯏꯃꯨꯡꯗ ꯂꯩꯒꯦ ꯗꯗꯥ꯫ ꯀꯅꯥꯅꯣꯅꯦ ꯃꯄꯥꯟꯗꯒꯤ ꯑꯩꯕꯨ ꯀꯧꯔꯛꯂꯤꯕꯁꯤꯕꯣ? ꯃꯁꯤꯒꯤ ꯈꯣꯟꯖꯦꯜꯁꯤ ꯑꯩꯅ ꯇꯥꯈꯤꯕꯒꯨꯝꯁꯨ ꯇꯧꯔꯤ꯫ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯣꯏꯔꯕ ꯖꯥꯠꯂꯥ? ꯃꯃꯥ ꯅꯪꯕꯨ ꯇꯥꯔꯤꯕ꯭ꯔꯣ? ꯀꯔꯤ ꯍꯥꯏꯒꯦ?
ꯃꯄꯥꯟꯗ ꯃꯤ ꯑꯃ ꯀꯧꯔꯤꯕꯁꯤꯕꯨ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯀꯅꯥꯅꯣ? ꯑꯩꯗꯤ ꯇꯥꯗꯦꯅ. ꯑꯣ, ꯑꯩꯒꯤ ꯋꯥꯈꯜꯅ ꯑꯣꯏꯗ꯭ꯔꯥ? ꯀꯧꯕꯁꯨ ꯂꯦꯞꯈ꯭ꯔꯦ. ꯑꯩ ꯑꯃꯨꯛꯇꯪ ꯈꯨꯝꯃꯨ ꯍꯥꯏꯕ꯭ꯔꯣ? ꯑꯁ, ꯅꯨꯃꯤꯗꯥꯡꯗ ꯃꯤꯅ ꯀꯧꯔꯒ ꯈꯨꯝꯕ ꯍꯪꯉꯣꯏꯗꯦꯁꯦ. ꯇꯣꯛꯑꯣ ꯌꯥꯔꯦ. ꯐꯔꯦ. ꯇꯨꯝꯃꯣ. ꯍꯟꯗꯛ ꯑꯃꯨꯛ ꯀꯧꯔꯛꯂꯕꯗꯤ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯈꯨꯝꯒꯦꯀꯣ. ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯅꯔꯕꯒꯤ ꯇꯨꯡꯗ ꯑꯃꯨꯛꯀꯁꯨ, ꯗꯗꯥ, ꯑꯩꯅ ꯀꯧꯖꯕꯁꯦ ꯇꯥꯕꯤꯗ꯭ꯔꯕ꯭ꯔꯣ? ꯀꯧꯔꯤꯅꯦ. ꯀꯅꯥꯅꯣ ꯑꯩꯕꯨ ꯀꯧꯕ꯭ꯔꯣ? ꯑꯁ ꯇꯥꯃꯣ, ꯀꯩꯗꯧꯔꯒꯦꯅꯦ? ꯃꯤꯅ ꯀꯧꯕꯗ ꯈꯨꯝꯂꯨꯅꯨ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯈꯨꯝꯃꯤꯅꯣ? ꯃꯤꯅ ꯀꯧꯕ ꯈꯨꯝꯗ꯭ꯔꯕꯗꯤ ꯂꯥꯏꯅ ꯀꯧꯕ ꯈꯨꯝꯒꯗ꯭ꯔꯣ? ꯁꯦ ꯍꯧꯒꯠꯂꯨ. ꯏꯕꯥꯅꯤ ꯑꯃꯨꯛꯀ ꯆꯠꯂꯒ ꯌꯦꯡꯉꯨꯁꯤ ꯂꯥꯎ. ꯑꯉꯥꯡꯗꯣ ꯇꯨꯝꯖꯍꯧꯁꯤꯅꯨ. ꯍꯣꯏ, ꯑꯁ, ꯇꯨꯝꯅꯤꯡꯉꯀꯥꯟꯁꯤꯗ ꯇꯥꯃꯣꯁꯤꯕ. ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯍꯧꯒꯠꯂꯛꯂꯤ. ꯑꯗꯨꯗꯨꯒ ꯀ꯭ꯂꯥꯁ ꯀꯥꯞꯂꯒ ꯃꯄꯥꯟꯂꯣꯝꯗ ꯄꯔꯞ ꯊꯣꯛꯂꯛꯏ. ꯃꯇꯝ ꯑꯗꯨꯗ ꯁꯨꯃꯥꯡ ꯑꯗꯨꯗꯗꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ. ꯃꯇꯝ ꯑꯗꯨ ꯍꯦꯟꯕꯅ ꯏꯁꯤ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦꯗ. ꯃꯪ ꯑꯣꯏꯔ ꯃꯥꯜꯂꯦ. ꯅꯪ ꯆꯪꯉꯝꯃꯣ, ꯑꯩ ꯃꯄꯥꯟ ꯉꯥꯛꯇ ꯊꯣꯛꯂꯛꯈꯤꯒꯦꯀꯣ. ꯇꯨꯝꯕ ꯀꯥꯏꯍꯜꯂꯗꯅ ꯃꯁꯤ ꯅꯨꯄꯥꯁꯤꯗꯤꯕ. ꯁꯤꯕꯨ ꯑꯩꯅ ꯇꯧꯅꯤꯡꯅ ꯇꯧꯕ꯭ꯔꯥꯅꯦ? ꯆꯪꯉꯣ. ꯌꯨꯍꯦꯟꯕꯅ ꯍꯥꯏꯕꯗꯨꯗ ꯅꯨꯄꯤꯗꯣ ꯏꯃꯨꯡ ꯆꯪꯈ꯭ꯔꯤ. ꯌꯨꯍꯦꯟꯕ ꯃꯄꯥꯟ ꯊꯣꯛꯅꯕꯒꯤꯗꯃꯛ ꯇꯣꯏꯂꯦꯠ ꯂꯣꯝꯗ ꯂꯥꯛꯏ. ꯃꯍꯥꯛꯅ ꯇꯣꯏꯂꯦꯠ ꯌꯧꯔꯨꯕꯗ ꯇꯣꯏꯂꯦꯠ ꯃꯅꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯊꯣꯡꯒꯤ ꯂꯣꯟꯁꯤꯟꯗꯕꯤꯗ ꯃꯍꯥꯛ ꯃꯁꯥ ꯁꯦꯡꯗꯣꯛꯂꯤ. ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗ ꯊꯣꯡ ꯑꯗꯣ ꯀꯦꯔꯦꯛ ꯂꯥꯎꯅ ꯉꯥꯁꯤꯜꯂꯛꯂꯒ ꯒꯝ ꯂꯥꯎꯅ ꯁꯥꯐꯨ ꯀꯟꯅ ꯊꯣꯝꯖꯤꯜꯂꯛꯏ. ꯌꯨꯍꯦꯟꯕ ꯆꯞ ꯂꯦꯞꯄꯤ. ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ? ꯑꯁ, ꯂꯣꯏ ꯍꯪꯒꯠꯂꯤꯗ. ꯅꯨꯡꯁꯤꯠ ꯁꯤꯠꯄꯒꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩ ꯎꯔꯛꯅꯔꯤꯕ꯭ꯔꯥ? ꯃꯃꯥ ꯅꯪ ꯅꯨꯡꯉꯥꯏꯅꯤꯗꯅ ꯅꯪ. ꯑꯁꯨꯝꯅ ꯌꯨꯍꯦꯟꯕꯗꯣ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯉꯥꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯉꯥꯡꯂꯒ ꯃꯍꯥꯛ ꯄꯔꯞ ꯂꯣꯏꯁꯤꯜꯂꯒ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯂꯒ ꯊꯣꯛꯂꯛꯏ. ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯊꯣꯛꯂꯛꯄꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ. ꯀꯩꯅꯣꯗ, ꯀꯅꯥꯝꯇ ꯂꯩꯔꯝꯗ꯭ꯔꯤꯕꯁꯤꯅ ꯀꯝꯗꯧꯔꯤꯕꯖꯥꯠꯅꯣ? ꯏꯃꯨꯡꯗ ꯆꯪꯍꯧꯔꯒꯦ. ꯑꯁꯨꯝꯅ ꯈꯜꯂꯒ ꯌꯨꯍꯦꯟꯕ ꯏꯃꯨꯡꯂꯣꯝꯗ ꯄꯔꯞ ꯆꯪꯉꯛꯄꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯗ꯭ꯔꯨꯡ ꯀꯅꯥꯒꯨꯝꯕ ꯑꯃ ꯏꯟꯅꯔꯛꯄꯒꯨꯝ ꯇꯧꯏ. ꯌꯨꯍꯦꯟꯕꯅ ꯀꯅꯥꯅꯣꯅꯦ? ꯀꯅꯥꯁꯨ ꯂꯩꯇꯕ. ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯥꯏ ꯃꯄꯥ ꯆꯞ ꯆꯥꯅ ꯃꯨꯁꯤꯟ ꯃꯨꯕ ꯅꯨꯄꯤ ꯑꯃ ꯃꯁꯝ ꯃꯅꯥ ꯏꯁꯥꯡ ꯁꯥꯡꯅ ꯊꯥꯗꯔꯒ ꯃꯨꯁꯤꯟ ꯃꯨꯕ ꯐꯤꯖꯣꯜ ꯁꯦꯠꯂꯒ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ. ꯃꯗꯨ ꯎꯕꯗ ꯌꯨꯍꯦꯟꯕꯅ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯆꯣꯡꯊꯣꯛꯏ. ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯇꯣ ꯃꯤꯠ ꯃꯅꯥ ꯉꯣꯔꯣ ꯑꯣꯟꯈꯠꯇꯨꯅ ꯂꯩꯃꯥꯏꯗ ꯊꯔꯣ ꯑꯣꯟꯗꯨꯅ ꯁꯥꯔꯩ ꯍꯧꯗꯨꯅ ꯂꯩꯈ꯭ꯔꯦ. ꯌꯨꯍꯦꯟꯕꯅ ꯑꯗꯨꯝꯅ ꯀꯟꯅ ꯂꯥꯎꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯄꯨꯝꯅꯃꯛ ꯆꯦꯟꯊꯣꯛꯇꯨꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ. ꯌꯨꯍꯦꯟꯕꯒꯤ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯑꯃꯗꯤ ꯃꯇꯩꯃꯁꯨ ꯆꯦꯟꯊꯣꯛꯇꯨꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ. ꯃꯇꯝ ꯑꯗꯨꯗ ꯌꯨꯍꯦꯟꯕꯗꯤ ꯁꯥꯔꯩ ꯍꯧꯕꯒꯨꯝ ꯊꯛ ꯅꯤꯛꯇꯨꯅ ꯂꯩꯔꯝꯕꯅ ꯃꯈꯣꯏ ꯋꯥ ꯍꯪꯕꯗꯣ ꯈꯨꯝꯃꯨ ꯉꯝꯗ꯭ꯔꯤ. ꯃꯁꯤꯗꯒꯤꯗꯤ ꯌꯨꯍꯦꯟꯕꯒꯤ ꯂꯣꯏꯅꯕꯤꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯗꯨꯅ ꯏꯁꯤꯡ ꯈꯔ ꯄꯨꯊꯣꯔꯛꯂꯒ ꯌꯨꯍꯦꯟꯕꯕꯨ ꯃꯀꯣꯛꯇ ꯄꯣꯞ ꯊꯥꯗꯨꯅ ꯀꯞꯇꯨꯅ ꯇꯥꯃꯣ, ꯀꯩꯗꯧꯔꯒꯦ ꯇꯥꯃꯣ ꯍꯥꯏꯗꯨꯅ ꯍꯧꯗꯣꯛꯂꯤ. ꯃꯁꯤꯗꯒꯤ ꯌꯨꯍꯦꯟꯕꯗꯣ ꯁꯣꯔ ꯁꯅꯤꯡ ꯆꯃꯥꯡ ꯁꯝꯅꯗꯅ ꯊꯕꯦꯠ ꯍꯣꯜꯂꯒ ꯇꯞꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯤ. ꯃꯇꯝ ꯑꯗꯨꯗ ꯌꯨꯍꯦꯟꯕꯅ ꯑꯩꯅ ꯇꯣꯏꯂꯦꯠꯇꯒꯤ ꯊꯣꯛꯂꯛꯄꯒ ꯃꯐꯝ ꯑꯁꯤ ꯌꯧꯅꯕ ꯂꯥꯛꯄꯗ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯗꯨꯡ ꯁꯨꯝ ꯏꯟꯅꯔꯛꯏ. ꯑꯗꯨꯗ ꯑꯩꯅ ꯃꯥꯏ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ. ꯑꯗꯨꯒ ꯑꯩꯅ ꯂꯩꯁꯤꯜꯂꯛꯄꯗꯗꯤ ꯑꯩꯒꯤ ꯃꯥꯡ ꯑꯁꯤꯗ ꯃꯨꯁꯤꯟ ꯃꯨꯅ ꯃꯁꯝ ꯃꯅꯥ ꯊꯥꯗꯔꯒ ꯂꯦꯞꯂꯒ ꯂꯩꯔꯝꯕꯅꯤꯅꯦ. ꯑꯗꯨꯗꯒꯤ ꯑꯩ ꯂꯩꯈꯪꯅꯗꯅ ꯑꯩ ꯁꯤꯗꯩꯁꯤꯗ ꯋꯥꯟꯊꯔꯝꯂꯤꯕꯁꯤꯅꯤ. ꯐꯔꯦ. ꯂꯥꯡꯐꯩ ꯆꯠꯂꯨꯕꯅꯤꯅ ꯍꯜꯂꯛꯄꯗ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯂꯥꯏ ꯐꯠꯇꯕ, ꯇꯤꯟꯃꯨ ꯐꯠꯇꯕ, ꯂꯥꯏꯃꯨ ꯐꯠꯇꯕ ꯁꯣꯗꯅ ꯂꯣꯛꯅꯔꯝꯂꯒꯅꯤ. ꯍꯌꯦꯡ ꯑꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯁꯦꯡꯇꯣꯛꯍꯜꯂꯁꯤ. ꯆꯪꯉꯣ. ꯌꯨꯍꯦꯟꯕꯒꯤ ꯃꯄꯥꯕꯨꯡꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯃꯌꯥꯝꯗꯣ ꯃꯔꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯈ꯭ꯔꯤ. ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ. ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯄꯗ ꯌꯨꯍꯦꯟꯕꯒꯤ ꯃꯄꯥꯕꯨꯡꯅ ꯑꯃꯥꯏꯕ ꯑꯃ ꯀꯧꯔꯨꯗꯨꯅ ꯌꯨꯍꯦꯟꯕꯕꯨ ꯂꯥꯏ ꯈꯣꯏꯔꯝꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ. ꯑꯃꯥꯏꯕ ꯑꯗꯨꯅ, ꯏꯕꯨꯡꯉꯣꯁꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯃꯒ ꯃꯇꯝ ꯅꯣꯡꯃ ꯂꯩꯃꯤꯟꯅꯔꯨꯔ ꯃꯥꯜꯂꯦ. ꯑꯗꯨꯅꯅꯤ ꯊꯋꯥꯏ ꯑꯗꯨ ꯅꯪꯒꯤ ꯅꯇꯨꯛ ꯏꯟꯅꯗꯨꯅ ꯂꯥꯛꯂꯦ. ꯑꯗꯨꯅ ꯃꯍꯥꯛꯀꯤꯁꯨ ꯃꯍꯟꯐꯝꯗ ꯍꯟꯈꯤꯅꯕ ꯑꯩ ꯂꯩꯇꯥꯏꯅꯒꯦꯀꯣ. ꯐꯒꯅꯤ ꯑꯣꯖꯥ ꯃꯥꯏꯕ. ꯆꯨꯝꯃꯤ. ꯑꯩ ꯅꯨꯄꯤ ꯑꯃꯒꯤ ꯌꯨꯝꯗ ꯑꯍꯤꯡ ꯑꯃ ꯂꯦꯛꯂꯨꯔꯕꯅꯤ. ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯇꯥꯃꯣꯕꯨ ꯅꯨꯄꯤꯒꯤ ꯃꯌꯨꯝꯗ ꯑꯍꯤꯡ ꯂꯦꯛꯑꯦ ꯍꯥꯏꯕ? ꯅꯨꯄꯤꯗꯣ ꯏꯆꯝ ꯆꯝꯕ ꯃꯤ ꯅꯃꯣ ꯇꯥꯏꯕꯪ ꯅꯠꯇꯦ. ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯣꯏꯔꯝꯕꯩ ꯋꯥꯅꯤꯗ ꯅꯪꯕꯣ. ꯇꯥꯃꯣ, ꯑꯩꯗꯤ ꯌꯥꯝ ꯀꯤꯖꯔꯦꯗ. ꯑꯩꯁꯨ ꯌꯥꯝꯅ ꯀꯤꯈꯤ. ꯋꯥꯟꯊꯔꯤꯕꯅꯤꯅ ꯑꯩꯗꯤ ꯅꯪꯕꯣ. ꯑꯩꯅ ꯋꯥꯟꯊꯔꯨꯔ ꯍꯧꯒꯠꯂꯛꯄꯗ ꯑꯩꯁꯤ ꯄꯥꯈꯠꯃꯟꯈꯤꯗꯅ ꯌꯨꯝ ꯌꯧꯅꯕ ꯑꯗꯨꯃꯛ ꯂꯥꯛꯂꯤꯕꯁꯤꯅꯤ. ꯑꯁꯨꯝꯅ ꯌꯨꯍꯦꯟꯕꯅ
ꯃꯉꯣꯟꯗ ꯊꯦꯡꯅꯔꯛꯄ ꯊꯧꯗꯣꯛꯁꯤꯡ ꯑꯃꯗꯤ ꯂꯝꯕꯤꯗ ꯇꯦꯛꯁꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯁꯥꯔꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯑꯃꯥꯏꯕꯗꯨꯗ ꯄꯨꯝꯅꯃꯛ ꯋꯥꯔꯤ ꯂꯤꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯐꯔꯦ ꯑꯩꯅ ꯊꯣꯛꯄ ꯂꯥꯏ ꯇꯥꯏꯅꯕꯤꯔꯒꯦ ꯍꯥꯏꯔꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯌꯨꯍꯦꯟꯕꯒꯤ ꯁꯥꯒꯩ ꯅꯥꯇꯩ ꯑꯃꯗꯤ ꯌꯦꯛ ꯂꯥꯏ ꯄꯨꯝꯅꯃꯛ ꯍꯪꯂꯕꯒꯤ ꯇꯨꯡꯗ ꯂꯥꯏ ꯈꯣꯏꯔꯝꯕꯤꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯕꯗꯒꯤꯗꯤ ꯌꯨꯍꯦꯟꯕ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯌꯨꯍꯦꯟꯕ ꯃꯍꯥꯛꯀꯤ ꯁꯨꯇꯤ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯃꯍꯥꯛꯀꯤ ꯊꯕꯛ ꯃꯐꯝꯗ ꯑꯃꯨꯛ ꯍꯟꯈꯤ꯫ ꯑꯁꯨꯝꯅ ꯃꯍꯧꯁꯥꯒꯨꯝ ꯌꯨꯍꯦꯟꯕꯗꯣ ꯊꯕꯛ ꯅꯤꯡꯊꯤꯅ ꯇꯧꯕ ꯍꯧꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯔꯥꯟ ꯑꯍꯣꯏꯈꯤꯕꯤ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫